ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯅꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯅ: ꯑꯕꯣꯛꯀꯤ ꯁꯝꯁꯦ ꯅꯍꯥ ꯑꯣꯏꯔꯤꯀꯥꯟꯗꯁꯨ ꯌꯥꯝꯅ ꯐꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯅꯥꯝꯁꯨ ꯌꯥꯝꯅ ꯇꯥꯏ, ꯑꯗꯨꯒ ꯑꯕꯣꯛ ꯌꯥꯝꯁꯨ ꯌꯥꯝ ꯌꯥꯝꯃꯤ꯫ ꯑꯕꯣꯛꯀꯤ ꯁꯝꯁꯦ ꯐꯖꯕꯗ ꯍꯥꯏꯅꯔꯝꯂꯤꯕꯅꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯁꯥꯈꯤꯒꯤ ꯃꯁꯝꯁꯦ ꯍꯥꯏꯗꯅ꯫ ꯑꯕꯣꯛ, ꯁꯝꯁꯨ ꯍꯥꯠꯄ ꯂꯣꯏꯔꯦ, ꯑꯕꯣꯛꯀꯤꯁꯦ ꯑꯩ ꯁꯝꯕꯨꯟ ꯄꯨꯟꯁꯤꯟꯕꯤꯔꯛꯂꯒꯦ꯫ ꯄꯨꯟꯁꯤꯜꯂꯛꯑꯣ꯫ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯕꯣꯛꯀꯤ ꯈꯨꯗꯥꯡꯁꯦ ꯆꯤꯛꯄꯅ ꯏꯁꯥꯒꯤ ꯁꯝ ꯐꯥꯎꯕ ꯄꯨꯟꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯊꯥꯕꯂꯩ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥ, ꯑꯕꯣꯛꯀꯤ ꯁꯝ ꯄꯨꯟꯕꯤꯔꯝꯂꯤꯔꯣ? ꯍꯥꯏꯃ, ꯏꯁꯨ ꯊꯥꯕꯂꯩ ꯂꯥꯛꯏꯗꯅ, ꯐꯝꯃꯨꯁꯦ ꯐꯛꯁꯤꯗ, ꯑꯕꯣꯛ ꯋꯥ ꯍꯪꯒꯦ꯫ ꯑꯕꯣꯛ, ꯀꯩ ꯋꯥꯅꯣ ꯍꯪꯉꯣ꯫ ꯑꯇꯩ ꯅꯠꯇꯦꯗ, ꯅꯕꯣꯛꯇꯨꯕꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯍꯧꯔꯕ꯭ꯔꯣ? ꯃꯁꯥꯒꯗꯣ ꯁꯣꯟꯕ ꯈꯔ ꯐꯔꯕ꯭ꯔꯥ ꯍꯥꯏꯕ? ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯕꯤ ꯀꯥꯎꯒꯟꯕꯤꯗꯣ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ? ꯑꯁ ꯑꯕꯣꯛ, ꯇꯧꯔꯤꯗ, ꯍꯥꯟꯅꯗꯒꯤ ꯈꯔꯕꯨ ꯍꯦꯟꯖꯤꯜꯂꯤ ꯀꯥꯎꯕꯗꯤ꯫ ꯃꯁꯥꯕꯨꯗꯤ ꯈꯔ ꯈꯖꯤꯛ ꯀꯟꯈꯠꯂꯤ꯫ ꯑꯃꯥꯏꯕꯅ ꯍꯥꯏꯕꯗꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯦꯡ ꯆꯣꯏꯔꯛꯄꯅꯦ ꯍꯥꯏꯌꯦꯕꯣ꯫ ꯏꯁ, ꯅꯨꯡꯉꯥꯏꯇꯦꯗ ꯅꯕꯣꯛꯇꯣ꯫ ꯑꯩꯁꯨꯅꯦ ꯉꯥꯏꯍꯥꯛꯇ ꯐꯥꯎ ꯍꯪꯕ ꯂꯥꯛꯀꯦ ꯈꯟꯕꯁꯤ ꯍꯦꯛꯇ ꯉꯝꯗꯕ꯫ ꯀꯨꯏꯔꯦ ꯅꯕꯣꯛꯇꯨ ꯎꯈꯤꯗꯕ꯫ ꯅꯨꯡꯁꯤꯕꯅꯤꯗ ꯅꯕꯣꯛꯇꯣ, ꯑꯩꯒ ꯕꯤꯔꯤ ꯊꯛꯃꯤꯟꯅꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯝꯈꯤꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯅꯕꯣꯛꯅ꯫ ꯑꯕꯣꯛ, ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏ ꯑꯕꯣꯛꯇꯣ ꯃꯤ ꯃꯁꯛꯇꯤ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯃꯥꯒꯤꯕꯨ ꯍꯥꯏꯈꯤꯕ ꯋꯥ ꯀꯥꯎꯒꯟꯕꯤꯁꯦ, ꯑꯗꯨꯒ ꯕꯥꯞꯅ ꯁꯥꯒꯠꯂꯒ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯉꯤꯗ ꯑꯕꯣꯛ꯫ ꯑꯍꯜ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯦ ꯐꯖꯐꯝ ꯂꯩ ꯄꯣꯟꯇꯦꯅꯦ꯫ ꯂꯨꯅ ꯇꯧꯕꯤꯌꯨ ꯅꯕꯣꯛꯇꯣ꯫ ꯍꯣꯏ ꯑꯕꯣꯛ꯫ ꯏꯇꯥ, ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯂꯪ ꯃꯆꯨ ꯈꯔ ꯌꯦꯡꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯆꯠꯊꯣꯛꯎꯔꯁꯦꯅ ꯍꯥꯏꯕ ꯂꯥꯛꯏꯅꯦ꯫ ꯍꯣꯏ, ꯆꯠꯊꯣꯛꯂꯨꯔꯁꯤ꯫ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯒꯦ, ꯀꯨꯏꯔꯣꯏꯗ꯫ ꯐꯅꯦꯛ ꯑꯃꯇ ꯍꯣꯡꯗꯣꯔꯛꯈꯤꯒꯦ ꯏꯇꯥ꯫ ꯑꯗꯣ ꯏꯇꯥ ꯁꯪꯕꯥꯅꯕꯤꯗꯤ? ꯑꯩꯅ ꯍꯥꯏꯔꯝꯃꯕꯅꯤ, ꯑꯗ ꯃꯥꯗꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ, ꯀꯨꯏꯔꯣꯏ ꯍꯥꯏꯔꯛꯄꯗꯨꯗ ꯏꯇꯥ ꯍꯥꯟꯅ ꯍꯧꯕ ꯂꯥꯛꯑꯕ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥ, ꯑꯕꯣꯛꯀ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯂꯦꯝꯕꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯕꯂꯩ, ꯅꯪꯒꯤ ꯅꯇꯥꯁꯤꯕꯨ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯕ? ꯑꯩꯅ ꯍꯪꯉꯨꯔꯁꯨ ꯂꯩꯇꯦꯗꯃꯛ ꯈꯨꯝꯃꯤ꯫ ꯑꯕꯣꯛꯁꯤ ꯏꯁꯨꯒꯤ ꯃꯐꯝ ꯑꯃꯇꯪ ꯈꯪꯂꯕꯗꯤ ꯑꯕꯣꯛ ꯁꯤꯔꯁꯨ ꯌꯥꯔꯦ꯫ ꯑꯕꯣꯛ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯑꯕꯣꯛ ꯀꯔꯤꯁꯨ ꯁꯤꯈꯤꯔꯣꯏ, ꯀꯩꯗꯧꯕꯩ ꯁꯤꯗꯣꯏꯅꯣ? ꯅꯁꯨ ꯑꯩꯈꯣꯏ ꯁꯨꯛ ꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯈꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯕꯣꯛ, ꯏꯇꯥ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯈꯪꯅꯕ ꯅꯨꯄꯥꯕꯨꯗꯤ ꯂꯩꯇꯕꯅꯤ, ꯑꯗꯣ ꯏꯇꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯃꯗꯤ ꯂꯩꯌꯦ ꯑꯕꯣꯛ꯫ ꯀꯔꯤꯑꯕ? ꯑꯩꯒꯤ ꯏꯁꯨꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯃꯗꯤ ꯂꯩ ꯍꯥꯏꯕ? ꯍꯩ ꯊꯥꯕꯂꯩ, ꯀꯅꯥꯅꯣꯅꯦ ꯅꯨꯄꯥꯗꯨꯕꯣ? ꯑꯕꯣꯛ, ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯩꯅꯤ꯫ ꯍꯩꯃ, ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ? ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯏ? ꯐꯩꯅꯦ, ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯒꯤ ꯑꯣꯏꯔꯗꯤ ꯅꯛꯁꯨ ꯅꯛꯄ, ꯏꯁꯨ ꯏꯕꯦꯟ ꯇꯣꯏꯅꯁꯨ ꯎꯅꯕ ꯌꯥꯔꯦꯗꯅ꯫ ꯍꯩ, ꯅꯈꯣꯏꯁꯨꯅꯦ ꯂꯥꯞꯅ ꯅꯌꯨꯝ ꯅꯒꯩꯒꯗꯣ ꯄꯥꯟꯈꯤꯅꯨꯀꯣ꯫ ꯑꯩꯒꯤ ꯏꯁꯨ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏꯁꯤꯗ ꯅꯛꯅ ꯄꯥꯟꯒꯗꯕ꯫ ꯁꯥꯈꯤꯒꯤ ꯋꯥꯗꯨ ꯊꯥꯕꯂꯩ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯕꯣꯛꯁꯤꯗꯤꯕ ꯃꯤ ꯅꯨꯡꯁꯤꯅꯕ ꯐꯥꯎ ꯍꯧꯗ꯭ꯔꯤ, ꯂꯨꯍꯣꯡꯕꯒ ꯂꯣꯏ ꯌꯧꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯇꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗꯨꯕꯨꯗꯤ ꯀꯅꯥꯁꯨ ꯅꯠꯇꯦꯌꯦꯕꯣ, ꯑꯋꯥꯡꯂꯣꯝꯒꯤ ꯏꯅꯦ ꯄꯤꯁꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯇꯥꯄꯥꯔꯤꯕꯨꯅꯤ꯫ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯦ? ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ꯫ ꯑꯩꯒꯤ ꯏꯁꯨ ꯂꯥꯏꯖꯂꯦꯝꯕꯤꯅ ꯃꯈꯣꯏꯗꯗ ꯆꯠꯇꯧꯒꯤ ꯍꯣꯠꯅꯔꯤꯕꯁꯦ꯫ ꯀꯅꯥꯒꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯇ ꯊꯣꯡꯂꯕꯁꯨ ꯃꯣꯏꯒꯤ ꯍꯦꯛꯇ ꯄꯤꯕ ꯆꯠꯂꯨꯅꯤ꯫ ꯃꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯤꯗꯅꯦ ꯑꯩꯅꯗꯤ ꯂꯩꯀꯥꯏ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯇꯧꯕꯤꯔꯤꯔꯥ ꯈꯜꯂꯒ ꯃꯥꯗꯤ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯂꯨꯝꯃꯤꯕ ꯑꯣꯏꯔꯦ꯫ ꯄꯤꯁꯛꯇꯨꯁꯨ ꯃꯕꯨꯛ ꯃꯄꯥꯎꯒ ꯌꯥꯝ ꯐꯈ꯭ꯔꯕ, ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯉꯟꯅ ꯍꯦꯛ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯨ ꯍꯦꯛ ꯐꯪꯉꯤ꯫ ꯌꯥꯏ, ꯑꯩꯒꯤ ꯏꯁꯨꯅ ꯄꯥꯝꯖꯕꯅꯤ ꯍꯥꯏꯕꯗꯅꯦ ꯃꯇꯤꯛ ꯆꯥꯏ꯫ ꯍꯩ, ꯅꯣꯏ ꯃꯁꯦꯟ ꯈꯔ ꯇꯧꯔꯒ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯩꯒꯤ ꯏꯁꯨꯒ ꯑꯃꯨꯛꯇ ꯈꯪꯅꯅꯕ ꯁꯤꯜꯂꯨ꯫ ꯌꯥꯗ꯭ꯔꯒꯅ ꯑꯕꯣꯛ ꯍꯦꯛꯇ ꯆꯠꯇꯨꯅꯅꯦ ꯍꯦꯛꯇ ꯍꯥꯏꯔꯨꯒꯦ꯫ ꯑꯕꯣꯛꯅ ꯍꯥꯏꯅꯔꯨꯗꯣꯏꯕ? ꯂꯣꯏꯔꯦꯍꯦ ꯑꯕꯣꯛ꯫ ꯑꯗꯣ ꯑꯕꯣꯛ, ꯑꯩꯅ ꯁꯤꯒꯤ ꯋꯥꯁꯦ ꯑꯕꯣꯛꯇ ꯍꯥꯏ ꯀꯥꯏꯅ ꯏꯇꯥ ꯂꯥꯏꯖꯂꯦꯝꯕꯤꯗꯒ ꯍꯥꯏꯔꯨꯅꯨꯀꯣ꯫
ꯏꯇꯥꯅ ꯑꯕꯣꯛꯇ ꯍꯥꯏꯗꯣꯛꯑꯝꯃꯦꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯥꯎꯅꯦꯕ ꯍꯦꯔꯥ ꯃꯕꯣꯛ ꯑꯩꯉꯣꯟꯗ ꯍꯥꯏꯕꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯑꯩꯅꯁꯨ ꯍꯥꯏꯅꯕꯤꯕ ꯆꯠꯇꯣꯔꯤꯕꯅꯤ ꯀꯩꯅꯣ ꯂꯥꯏꯖꯂꯦꯝꯕꯤ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥ ꯍꯥꯏꯅꯕ ꯆꯠꯇꯣꯏꯅꯣ ꯍꯥꯏꯁꯦꯕꯣ ꯍꯩꯃ ꯂꯩ ꯃꯤ ꯁꯣꯝꯗꯅꯦ ꯏꯁꯨ ꯊꯥꯕꯂꯩꯒ ꯍꯥꯏꯅꯒꯗꯕ ꯌꯥꯝꯅ ꯂꯩ ꯊꯥꯕꯂꯩꯅ ꯏꯇꯥ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯕꯣꯛꯁꯦ ꯃꯅꯝ ꯅꯝꯕꯤꯔꯛꯑꯣ ꯀꯩꯊꯦꯜꯗꯒꯤ ꯑꯕꯣꯛꯀꯤ ꯀꯔꯤ ꯀꯔꯤ ꯂꯩꯕꯤꯔꯧꯒꯦꯕꯣ ꯑꯕꯣꯛꯀꯤꯗꯤ ꯆꯤꯅꯤ ꯍꯩꯉꯥꯟꯗꯣ ꯑꯗꯨ ꯑꯣꯏꯅ ꯂꯩꯔꯛꯎ ꯑꯁ ꯑꯕꯣꯛꯁꯤꯗꯤꯕ ꯑꯩꯅ ꯑꯊꯨꯝꯕꯁꯦ ꯌꯥꯝ ꯆꯥꯔꯅꯨ ꯍꯥꯏꯔꯒ ꯃꯥꯒꯤ ꯆꯤꯅꯤ ꯍꯩꯉꯥꯟꯁꯦ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯕꯁꯤ ꯉꯝꯗꯦꯅꯦ ꯑꯊꯨꯝꯕꯁꯤ ꯆꯥꯒꯅꯨ ꯍꯥꯏꯕꯁꯦ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯉꯁꯤ ꯈꯛꯇꯪ ꯆꯥꯔꯒꯦ ꯑꯗꯨꯒ ꯃꯇꯨꯡꯗꯒꯤꯅꯦ ꯑꯕꯣꯛ ꯑꯊꯨꯝꯕꯒ ꯆꯥꯔꯔꯣꯏꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯇꯥ ꯑꯅꯤꯗꯨ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯂꯛꯄꯒꯤ ꯂꯝꯕꯤꯗ ꯁꯪꯕꯥꯅꯕꯤꯁꯨ ꯊꯦꯡꯅꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯩꯊꯦꯜꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯀꯩꯊꯦꯜ ꯌꯧꯔꯕꯗ ꯃꯇꯥ ꯑꯍꯨꯝꯗꯨ ꯂꯪ ꯌꯣꯟꯕꯤ ꯑꯗꯨꯒꯤ ꯄꯣꯠꯐꯝꯗꯨꯗꯒꯤ ꯂꯪ ꯃꯆꯨ ꯈꯜꯂꯝꯃꯤ ꯁꯪꯕꯥꯅꯕꯤꯅ ꯏꯇꯥ ꯊꯥꯕꯂꯩ ꯃꯃꯥꯡꯗ ꯏꯇꯥꯅ ꯁꯥꯈꯤꯕ ꯐꯤꯗꯨꯁꯨ ꯃꯆꯨꯗꯤ ꯐꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥ ꯍꯣꯏꯅꯁꯨ ꯃꯊꯪꯗꯤ ꯏꯇꯥꯗ ꯃꯔꯨꯞꯀꯤ ꯐꯤ ꯁꯥꯕ ꯐꯖꯕ ꯐꯤ ꯁꯥꯍꯜꯂꯅꯤꯅ ꯍꯥꯏꯕꯅꯤ ꯏꯇꯥꯗꯤ ꯈꯨꯠꯁꯨ ꯌꯥꯝ ꯅꯥꯜꯂꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯍꯥꯏꯒꯨꯝꯗꯅ ꯏꯇꯥ ꯊꯥꯕꯂꯩꯒꯤ ꯐꯤꯁꯤꯡꯁꯦ ꯂꯣꯏꯅ ꯐꯖꯩ ꯑꯩꯁꯨ ꯏꯇꯥꯗ ꯐꯤ ꯐꯅꯦꯛ ꯐꯖꯕ ꯈꯔ ꯁꯥꯍꯜꯂꯅꯤ ꯍꯟꯗꯛꯇꯤ ꯏꯁ ꯑꯎꯟꯄꯣꯠ ꯂꯥꯡꯁꯤꯜꯂꯒꯦ ꯍꯥꯏꯔꯕ ꯏꯇꯥꯒꯤꯁꯦ ꯃꯃꯥꯡꯂꯣꯝꯒꯤ ꯀꯨꯁꯨꯝꯅ ꯁꯥꯕ ꯈꯨꯗꯩꯁꯨ ꯏꯇꯥꯅ ꯌꯥꯝ ꯁꯤꯡꯉꯝꯃꯦꯅ ꯇꯥꯏꯀꯣ ꯁꯪꯕꯥꯅꯕꯤꯅ ꯍꯩꯃ ꯏꯁ ꯌꯥꯝ ꯇꯧꯔꯝꯃꯤꯀꯣ ꯅꯨꯄꯤꯁꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯂꯤ ꯃꯇꯥ ꯑꯍꯨꯝꯗꯨꯗꯤ ꯁꯣꯝꯗꯅ ꯂꯪ ꯌꯣꯟꯕꯤ ꯀꯕꯣꯛ ꯂꯩꯅ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯆꯝꯅ ꯅꯤꯡꯊꯤꯖꯔꯕ ꯁꯛꯇꯝꯗꯨ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯏꯕꯦꯝꯃ ꯍꯣꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯇꯥ ꯐꯅꯦꯛ ꯑꯉꯥꯡꯕ ꯁꯦꯠꯄꯤꯁꯤꯒꯤꯔꯣ ꯑꯎꯟꯄꯣꯠ ꯂꯥꯡꯁꯤꯜꯂꯤ ꯍꯥꯏꯔꯤꯁꯤꯕꯣ ꯁꯪꯕꯥꯅꯕꯤꯅ ꯃꯥꯅꯤꯅꯦ ꯑꯩꯒꯤ ꯏꯇꯥꯁꯦ ꯍꯟꯗꯛ ꯂꯨꯍꯣꯡꯗꯧꯔꯤ ꯑꯗꯨꯒꯤ ꯑꯎꯟꯄꯣꯠ ꯂꯥꯡꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯪꯕꯥꯅꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯊꯥꯕꯂꯩ ꯑꯃꯗꯤ ꯂꯥꯏꯖꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ ꯑꯗꯨꯕꯨ ꯀꯕꯣꯛꯂꯩꯗꯤ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅꯒ ꯍꯥꯏꯖꯔꯛꯂꯝꯃꯤ ꯑꯁ ꯂꯨꯍꯣꯡꯗꯧꯔꯦꯕ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ ꯇꯥꯏꯌꯣꯟꯅꯔꯦꯗꯅ ꯑꯗꯨꯗꯤ ꯑꯩꯅꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯏꯃꯧ ꯑꯣꯏꯅꯤꯡꯗꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯕꯅꯤ ꯏꯆꯥꯗꯣ ꯅꯨꯄꯤ ꯊꯤꯕ ꯈꯪꯖꯗ꯭ꯔꯁꯨ ꯃꯁꯛ ꯃꯇꯧ ꯀꯣꯊꯣꯛꯅ ꯐꯖꯈ꯭ꯔꯕ ꯑꯗꯨꯕꯨ ꯌꯥꯔꯔꯣꯏꯗ ꯑꯩꯅ ꯈꯜꯂꯨꯔꯤꯕꯁꯤ ꯁꯪꯕꯥꯅꯕꯤꯅ ꯏꯅꯦ ꯑꯩꯈꯣꯏ ꯏꯇꯥꯒꯤ ꯕꯣꯔ ꯑꯣꯏꯗꯧꯔꯤꯕꯁꯤꯁꯨ ꯃꯁꯛ ꯃꯇꯧꯅꯒ ꯐꯖꯔꯤꯕ ꯋꯥꯡ ꯆꯥꯎꯔꯗꯅ ꯏꯇꯥꯒꯁꯨ ꯆꯍꯤ 5-6 ꯅꯨꯡꯁꯤꯅꯔꯛꯂꯕꯅꯤ ꯑꯗꯨꯅ ꯍꯟꯗꯛ ꯃꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯤꯗꯤ ꯃꯩ ꯇꯥꯗꯣꯔꯤꯕꯅꯤ ꯁꯪꯕꯥꯅꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖꯂꯦꯝꯕꯤ ꯑꯃꯗꯤ ꯊꯥꯕꯂꯩ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕꯗ ꯐꯨꯟꯒꯠꯂꯕꯅꯤ ꯊꯥꯕꯂꯩꯅ ꯏꯅꯦ ꯁꯦ ꯂꯪꯒꯤ ꯁꯦꯜꯗꯣ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯜꯂꯛꯀꯣꯏꯅꯦ ꯑꯁꯨꯝꯅ ꯂꯪꯁꯤꯡꯗꯨꯁꯨ ꯂꯩꯔꯛꯇꯨꯅ ꯃꯇꯥ ꯑꯍꯨꯝ ꯑꯗꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯄꯥꯔꯤꯍꯣꯏꯒꯤ ꯀꯥꯡꯕꯨꯒꯁꯨ ꯊꯦꯡꯅꯔꯝꯃꯤ ꯁꯪꯕꯥꯅꯕꯤꯅ ꯍꯩꯃ ꯇꯥ ꯄꯥꯔꯤꯍꯣꯏ ꯀꯥꯡꯕꯨ ꯅꯠꯇ꯭ꯔꯣ ꯑꯥꯗ ꯂꯥꯛꯏꯁꯤꯕꯣ ꯂꯥꯏꯖꯂꯦꯝꯕꯤꯅ ꯀꯗꯥꯏꯅꯣ ꯃꯥꯅꯦ ꯑꯁ ꯃꯣꯏꯗꯤ ꯀꯥꯏꯗ ꯆꯠꯂꯤꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯏꯖꯥꯠꯂꯥ ꯌꯥꯝ ꯉꯜꯂꯤꯗ ꯍꯜꯂꯛꯄ ꯑꯣꯏꯔꯁꯨ ꯊꯥꯕꯂꯩꯅ ꯇꯥ ꯄꯥꯔꯤꯒꯤ ꯃꯇꯝꯒꯁꯦ ꯂꯣꯏꯅ ꯈꯪꯕꯤꯅꯤꯅꯦ ꯈꯪꯗ ꯌꯥꯔꯤꯕ꯭ꯔꯣ ꯈꯤꯇꯪ ꯁꯦꯟꯅꯍꯧꯗꯕꯗ ꯂꯩꯐꯝꯒ ꯈꯪꯗꯦ ꯏꯕꯦꯝ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯂꯦꯝꯕꯤꯅ ꯄꯥꯔꯤꯗ ꯍꯦꯛꯇ ꯀꯧꯔꯛꯂꯝꯃꯤ ꯇꯥ ꯄꯥꯔꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯍꯩꯃ ꯂꯥꯏꯖꯂꯦꯝꯕꯤ ꯑꯩꯈꯣꯏꯁꯦ ꯅꯣꯏ ꯇꯥ ꯇꯣꯝꯄꯣꯛꯇꯣ ꯃꯁꯥ ꯉꯝꯗꯦꯅ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯍꯪꯕ ꯆꯠꯂꯨꯁꯦ ꯂꯥꯛꯑꯝꯃꯤꯅꯤ ꯏꯆꯜꯁꯤꯡꯗꯤ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ ꯄꯥꯔꯤꯗꯤ ꯀꯩꯁꯨ ꯈꯟꯗꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨꯗ ꯏꯆꯝ ꯆꯝꯅ ꯍꯪꯖꯔꯛꯂꯝꯃꯤ ꯁꯣꯝꯗꯅ ꯈꯥꯕꯅ ꯂꯥꯏꯖꯂꯦꯝꯕꯤꯅ ꯄꯥꯔꯤꯗ ꯀꯧ ꯉꯥꯡꯗꯅ ꯇꯧꯕꯗꯨ ꯎꯔꯒ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯔꯝꯗꯤ ꯈꯥꯕꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯄꯥꯝꯖꯔꯝꯃꯤ ꯃꯗꯨꯃꯛꯅ ꯃꯇꯥꯎꯁꯤꯡꯗꯗꯤ ꯃꯥꯅ ꯂꯥꯏꯖꯂꯦꯝꯕꯤ ꯄꯥꯝꯖꯩ ꯍꯥꯏꯕ ꯋꯥꯁꯤ ꯍꯥꯏꯗꯣꯛꯂꯝꯗꯦ ꯁꯪꯕꯥꯅꯕꯤꯅ ꯊꯥ ꯄꯥꯔꯤ ꯏꯇꯥꯒ ꯑꯩꯈꯣꯏꯈꯩꯁꯨ ꯀꯩꯊꯦꯜꯗꯒꯤ ꯐꯤ ꯁꯥꯅꯕ ꯂꯪ ꯂꯩꯔꯨꯕꯅꯤ ꯑꯗꯣ ꯇꯥ ꯄꯥꯔꯤ ꯍꯟꯗꯛ ꯆꯍꯤ ꯌꯧꯕꯒꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯆꯥꯛ ꯆꯥꯅꯁꯦꯅ ꯍꯥꯏꯔꯝꯂꯒ ꯇꯥ ꯄꯥꯔꯤ ꯍꯣꯏꯗꯤ ꯀꯩꯁꯨꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯆꯍꯤ ꯍꯧꯈꯤꯕꯁꯨ ꯀꯨꯏꯔꯦ ꯃꯤ ꯑꯇꯩ ꯂꯩꯀꯥꯏꯒꯤꯗꯤ ꯅꯍꯥꯟꯅ ꯂꯣꯏꯅ ꯆꯥꯅꯈ꯭ꯔꯕꯅꯤ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯅꯕꯁꯦ ꯍꯟꯗꯛ ꯇꯧꯔꯁꯦꯅ ꯁꯤꯜꯂꯝꯃꯕꯅꯤ ꯑꯗꯨꯗ ꯏꯇꯥꯎ ꯇꯣꯝꯄꯣꯛꯁꯨ ꯃꯁꯥ ꯉꯝꯁꯤꯜꯂꯛꯇꯕꯁꯤꯗ ꯃꯥ ꯁꯤꯊꯍꯧꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯅꯣꯏ ꯇꯥ ꯇꯣꯝꯄꯣꯛ ꯍꯦꯛ ꯐꯔꯛꯄꯒ ꯅꯕꯨꯡ ꯑꯩꯈꯣꯏꯈꯩꯅ ꯁꯣꯏꯗꯅ ꯁꯤꯜꯂꯛꯂꯒꯦ ꯂꯥꯏꯖꯂꯦꯝꯕꯤꯅ ꯑꯗꯣ ꯉꯥꯗꯤ ꯑꯩꯅ ꯊꯣꯡꯗꯣꯏꯅꯤꯀꯣ ꯑꯩꯅ ꯊꯣꯡꯕ ꯉꯥꯗꯤ ꯌꯥꯝꯅ ꯍꯥꯎꯕꯅꯦꯕ ꯊꯥꯖꯗ꯭ꯔꯒ ꯇꯥ ꯄꯥꯔꯤꯗ ꯍꯪꯖꯧ ꯑꯩꯅ ꯇꯥ ꯄꯥꯔꯤ ꯍꯣꯏꯒꯤ ꯉꯥ ꯊꯣꯡꯕꯗ ꯌꯥꯝ ꯍꯥꯎꯋꯦꯅꯁꯨ ꯍꯥꯏꯈꯤꯕꯅꯦꯕ ꯈꯥꯕꯅ ꯑꯗꯨꯗꯤ ꯍꯟꯗꯛꯀꯤ ꯉꯥꯁꯤ ꯅꯕꯨꯡ ꯈꯥꯕ ꯑꯩꯅ ꯂꯣꯏꯅ ꯀꯣꯡꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯜ ꯂꯥꯏꯖꯂꯦꯝꯕꯤꯅ ꯊꯣꯡꯅꯕ
ꯏꯆꯜꯁꯤꯡꯁꯤꯗꯤ ꯀꯩꯁꯨꯝꯇ ꯈꯜꯂꯨ ꯉꯥ ꯈꯛꯇ ꯅꯠꯇꯅ ꯀꯅꯥꯒꯤ ꯆꯥꯛ ꯆꯥꯅꯕꯁꯤ ꯆꯪꯒꯗꯕ ꯄꯨꯝꯅꯃꯛ ꯅꯕꯨꯡꯅ ꯂꯣꯏꯅ ꯄꯨꯊꯣꯛꯂꯗꯕꯅꯤ ꯋꯥꯍꯩꯁꯤꯗ ꯃꯇꯥꯎ ꯈꯦꯂꯦꯟꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯍꯧꯔꯦ ꯃꯥꯒꯤ ꯁꯤꯒꯨꯝꯕ ꯁꯦꯜ ꯄꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯃꯥꯡ ꯊꯣꯛꯄꯁꯦ ꯁꯛꯇꯥꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯆꯣꯞꯄꯤꯕ ꯃꯥꯒꯤ ꯃꯁꯨꯡ ꯈꯔ ꯈꯔ ꯆꯥꯕ ꯐꯪꯕꯒꯤ ꯑꯗꯨꯛ ꯇꯥꯕꯩ ꯋꯥ ꯅꯠꯂꯝꯗ꯭ꯔꯗꯤꯕ ꯈꯥꯕꯅ ꯀꯔꯤꯕ ꯏꯇꯥꯎ ꯈꯦꯂꯦ ꯍꯥ ꯑꯩꯅ ꯍꯥꯏꯗꯤ ꯏꯇꯥꯎ ꯁꯦꯜꯁꯨ ꯄꯥꯏ ꯑꯗꯒꯤ ꯄꯨꯛꯆꯦꯜꯁꯨ ꯆꯥꯎꯕꯅꯤꯅ ꯏꯇꯥꯎꯅ ꯂꯣꯏꯅ ꯇꯧꯖꯔꯁꯅꯤ ꯍꯥꯏꯕꯅꯤꯗ ꯁꯪꯕꯥꯟꯅꯕꯤꯅ ꯃꯥꯏ ꯈꯥꯕꯁꯦ ꯃꯖꯥꯎꯒꯗꯤ ꯃꯃꯤꯡꯃꯛꯅ ꯈꯥꯕ ꯀꯥꯏꯅ ꯄꯥꯔꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯜꯁꯤꯡꯁꯨ ꯆꯥꯛ ꯆꯥꯅꯕꯒꯤ ꯄꯥꯎꯗꯨ ꯑꯩ ꯍꯥꯏꯔꯛꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯨ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯆꯠꯈ꯭ꯔꯤꯕ ꯄꯥꯔꯤꯗ ꯂꯥꯏꯖꯂꯦꯝꯕꯤꯗꯤ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯔꯤ ꯈꯥꯕꯅꯁꯨ ꯂꯥꯏꯖꯂꯦꯝꯕꯤꯗ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯈꯥꯕ ꯃꯥꯅ ꯌꯦꯡꯂꯤꯕꯗꯨ ꯂꯥꯏꯖꯂꯦꯝꯕꯤꯅꯗꯤ ꯎꯕ ꯅꯠꯇꯦ ꯃꯇꯥ ꯂꯥꯏꯖꯂꯦꯝꯕꯤꯅ ꯃꯃꯤꯠꯀ ꯀꯨꯞꯇꯕ ꯃꯈꯩ ꯆꯠꯈ꯭ꯔꯕ ꯄꯥꯔꯤꯗ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯊꯥꯕꯂꯩꯅ ꯑꯁꯨꯝꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯔꯦ ꯀꯔꯤ ꯈꯨꯌꯦꯡꯅꯣ ꯃꯤ ꯌꯧꯈ꯭ꯔꯦ ꯆꯠꯈꯤꯕ ꯇꯥ ꯄꯥꯔꯤꯁꯦ ꯈꯨꯗꯤꯒ ꯂꯣꯏꯅ ꯊꯤꯔꯅꯤ ꯍꯥꯏꯕꯅꯤ ꯑꯁ ꯌꯦꯡꯗꯦꯕ ꯅꯣꯏꯁꯤꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯁꯣꯝꯗꯁꯨ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯆꯠꯅ ꯋꯥꯔꯤ ꯇꯧꯏ ꯈꯦꯂꯦꯟꯅ ꯄꯥꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯄꯥꯔꯤ ꯏꯆꯜ ꯂꯥꯏꯖꯂꯦꯝꯕꯤꯅ ꯏꯇꯥꯎ ꯍꯣꯏꯗ ꯆꯥꯛ ꯏꯁꯤꯡꯒ ꯊꯣꯡꯗꯅ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯇꯥꯎ ꯄꯥꯔꯤꯁꯨ ꯈꯦꯂꯦꯟꯅ ꯍꯪꯂꯛꯂꯤꯕꯗꯨ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯏꯇꯥꯎ ꯑꯩꯁꯨ ꯊꯕꯛ ꯍꯦꯛ ꯆꯠꯊꯣꯛꯄꯒ ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯥꯛꯅ ꯇꯧꯕꯁꯨ ꯉꯝꯗꯦ ꯑꯗꯨꯗ ꯏꯆꯜ ꯂꯥꯏꯖꯂꯦꯝꯕꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯧꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯕꯅꯤ ꯈꯥꯕꯅ ꯏꯇꯥꯎꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯗ ꯂꯩꯀꯥꯏꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤꯅꯒ ꯌꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯒ ꯄꯤꯖꯕꯁꯦ ꯏꯇꯥꯎꯁꯤꯗꯤ ꯑꯩꯗꯤ ꯀꯩꯁꯨꯕꯨ ꯈꯟꯗꯦꯗ ꯂꯩꯀꯥꯏ ꯃꯁꯦꯜ ꯑꯣꯏꯕꯅꯤꯅ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯖꯔꯤꯕ ꯍꯥꯏꯗꯨꯅꯤ ꯈꯦꯂꯦꯟꯅ ꯍꯣꯏ ꯑꯗꯨ ꯏꯇꯥꯎ ꯂꯩꯀꯥꯏ ꯃꯁꯦꯜꯗꯅ ꯑꯣꯏꯔꯁꯨ ꯂꯩꯁꯥꯕꯤꯅ ꯄꯥꯈꯪ ꯂꯩꯕ ꯌꯨꯝꯗ ꯍꯦꯛ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯇꯣꯏꯅ ꯆꯠꯄꯁꯦ ꯂꯩꯀꯥꯏꯅꯁꯨ ꯐꯖꯅ ꯉꯥꯡꯅꯔꯣꯏꯀꯣ ꯄꯥꯔꯤ ꯃꯇꯥꯎ ꯑꯅꯤꯅ ꯉꯁꯤ ꯃꯉꯣꯟꯗ ꯅꯥꯁꯦꯞꯇ ꯌꯩꯔꯒ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯃꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯈꯪꯏ ꯄꯥꯔꯤ ꯃꯍꯥꯛꯁꯨ ꯂꯥꯏꯖꯂꯦꯝꯕꯤꯅ ꯃꯈꯣꯏꯗ ꯇꯣꯏꯅ ꯆꯪꯕꯁꯤ ꯍꯥꯟꯅꯗꯒꯤ ꯄꯥꯝꯂꯝꯗꯦ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯄꯥꯔꯤ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯤ ꯅꯍꯥ ꯀꯌꯥ ꯌꯥꯗꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖꯂꯦꯝꯕꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ ꯃꯕꯣꯛ ꯁꯥꯈꯤꯁꯨ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯍꯤꯞꯂꯝꯕꯅꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯕꯣꯛꯀꯤ ꯂꯥꯏꯖꯂꯦꯝꯕꯤ ꯏꯁꯨꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯤꯕꯅꯣꯅꯦ ꯑꯕꯣꯛ ꯌꯣꯡꯆꯥꯛ ꯑꯃ ꯏꯔꯣꯜꯂꯤ ꯅꯣꯡꯃꯥꯡꯈꯥ ꯃꯄꯥꯟꯒꯤ ꯀꯥꯡꯉꯧ ꯑꯃꯒ ꯑꯗꯨꯒ ꯑꯕꯣꯛꯅ ꯀꯣꯠꯅꯕ ꯍꯥꯏꯗꯅ ꯍꯋꯥꯏꯃꯇꯣꯟ ꯃꯅꯥꯁꯨ ꯅꯁꯨꯅ ꯌꯥꯝꯅ ꯃꯜꯂꯤ ꯏꯁ ꯍꯥꯎꯔꯅꯤꯗ ꯂꯣꯏꯁꯤꯜꯂꯣ ꯑꯕꯣꯛ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯍꯣꯏ ꯑꯕꯣꯛ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯤꯉꯩ ꯉꯁꯥꯏ ꯊꯥꯕꯂꯩꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯁꯥꯈꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯁꯥꯈꯤ ꯃꯁꯨꯗ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯕꯣꯛꯀꯤ ꯂꯥꯏꯖꯥ ꯏꯁꯨꯒꯤꯕꯨ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯣ ꯂꯩꯔꯗꯤꯅꯦ ꯑꯕꯣꯛꯇ ꯍꯦꯛꯇ ꯗꯣꯡ ꯇꯝꯃꯨ ꯀꯔꯤꯝꯇꯒ ꯏꯀꯥꯏꯔꯨꯅꯨ ꯅꯕꯣꯛꯁꯤ ꯅꯃꯥꯟꯅꯕꯤꯗꯧꯅ ꯈꯜꯂꯒꯅꯦ ꯑꯗꯨꯝ ꯍꯥꯏꯌꯣ ꯂꯥꯏꯖꯂꯦꯝꯕꯤ ꯏꯉꯛ ꯉꯛꯆꯩ ꯃꯕꯣꯛꯀꯤ ꯋꯥꯗꯨꯗ ꯑꯗꯨꯕꯨ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯔꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯀꯩꯅꯣꯕꯣ ꯅꯁꯨꯕꯨ ꯅꯣꯡꯃꯇ ꯅꯨꯄꯥꯒ ꯀꯣꯏꯗꯅ ꯎꯅꯕꯒ ꯌꯥꯎꯈ꯭ꯔꯕ꯭ꯔꯥꯅꯦ ꯂꯩꯔꯁꯨ ꯑꯕꯣꯛꯇ ꯅꯁꯨꯅ ꯀꯔꯤꯒꯤ ꯇꯝꯂꯣꯏꯗꯣꯏꯅꯣ ꯂꯩꯇꯕꯒꯤꯅꯤ ꯑꯕꯣꯛꯇ ꯍꯥꯏꯔꯤꯁꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯇ꯭ꯔꯁꯨ ꯏꯁꯨꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯂꯩꯔꯤꯗꯨꯗꯤ ꯅꯪ ꯑꯗꯨꯗꯤ ꯑꯕꯣꯛꯇ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯃꯕꯣꯛꯀꯤ ꯋꯥꯗꯨꯗ ꯂꯥꯏꯖꯂꯦꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯀꯥꯏꯗꯒꯤ ꯄꯥꯝꯖꯕ ꯅꯨꯄꯥꯅꯣꯗ ꯑꯕꯣꯛ ꯂꯩꯇꯦꯗ ꯍꯩ ꯋꯥ ꯂꯣꯠꯀꯅꯨꯀꯣ ꯑꯩꯕꯨ ꯀꯔꯤꯝꯇ ꯈꯪꯉꯝꯃꯔꯣꯏ ꯁꯤꯅꯦꯕ ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯩ ꯄꯥꯎ ꯂꯣꯏꯅ ꯇꯥꯕꯖꯥꯠꯅꯤ ꯏꯁꯨꯅ ꯄꯥꯝꯕꯗꯤ ꯀꯣ ꯅꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯌꯨꯅꯦ ꯑꯄꯪꯕꯤꯁꯤꯗꯤ ꯁꯦ ꯏꯁꯨꯕꯨ ꯃꯁꯛ ꯊꯤꯕ꯭ꯔꯣ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯏꯁꯨꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯄꯪꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯁꯨꯁꯦ ꯅꯁꯥꯅ ꯄꯥꯝꯕ ꯅꯨꯄꯥꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯕꯨ ꯁꯦꯜ ꯇꯤꯡꯕꯁꯨ ꯅꯠꯇꯕ ꯄꯣꯠꯁꯤꯗ ꯅꯈꯣꯏ ꯅꯄꯨꯗꯨꯁꯨ ꯃꯃꯥꯏ ꯁꯣꯟꯈ꯭ꯔꯕ ꯅꯕꯣꯛꯅꯅꯦ ꯅꯍꯥꯟꯋꯥꯏ ꯅꯨꯡꯁꯤꯕ ꯍꯧꯁꯤꯜꯂꯝꯗ꯭ꯔꯕ ꯍꯧꯖꯤꯛ ꯂꯨꯍꯣꯡꯗꯅ ꯅꯄꯥꯒ ꯄꯣꯛꯇꯅ ꯂꯩꯔꯛꯂꯤꯕꯁꯦ ꯂꯩꯔꯛꯂꯝꯃꯣꯏ ꯑꯗꯨꯅ ꯏꯁꯨꯁꯨ ꯄꯪꯒꯅꯨ ꯀꯣꯛ ꯍꯥꯏꯖꯤꯜꯂꯨ ꯑꯁ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯗꯤꯕ ꯃꯤ ꯅꯨꯄꯥꯗꯨꯗꯕꯨ ꯀꯃꯥꯏꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯣꯏꯅꯣ ꯑꯣꯏꯔꯣꯏ ꯅꯁꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯃꯤꯗ ꯉꯥꯎꯖꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯀꯩꯁꯨ ꯐꯠꯇꯕ ꯃꯤꯁꯨ ꯅꯠꯇꯦ ꯃꯃꯥ ꯍꯥꯏꯔꯦ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯔꯤꯕꯅꯤ ꯑꯕꯣꯛꯇꯤ ꯄꯥꯝꯖꯔꯦꯀꯣ ꯏꯁꯨꯅ ꯈꯜꯂꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯕꯣꯛꯇꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯏꯇꯥ ꯊꯥꯕꯂꯩꯅ ꯍꯥꯏꯔꯤꯔꯕ ꯍꯥꯏꯗꯦ
ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩ ꯏꯊꯟꯇ ꯈꯪꯂꯤꯕꯅꯤ ꯏꯁꯨꯅ ꯇꯧꯕ ꯈꯟꯕ ꯋꯥꯈꯜꯕꯨ ꯅꯕꯣꯛ ꯑꯩꯅ ꯈꯪꯗꯦꯔꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯑꯗꯨꯗꯤ ꯀꯅꯥꯅꯣꯕꯣ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦꯁꯦ ꯍꯥꯏꯔꯧꯅꯦ ꯍꯥꯏ ꯃꯁꯤꯗꯤ ꯑꯩꯕꯨ ꯑꯍꯜ ꯑꯣꯏꯔꯦꯅ ꯈꯪꯉꯝꯃꯔꯣꯏ ꯁꯤꯅꯤꯅꯦ ꯏꯁꯨꯅ ꯅꯨꯡꯇꯤꯒꯤ ꯄꯤꯁꯛ ꯍꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯆꯠꯂꯤꯕ ꯃꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯇꯧꯕꯤꯔꯤꯕꯗꯨꯕꯨ ꯑꯩ ꯈꯪꯉꯝꯃꯣꯏꯅ ꯈꯜꯂꯤꯔꯣ ꯏꯁꯨꯒꯤꯗꯣ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯆꯠꯄꯒꯤ ꯅꯃꯥꯗ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯨꯝꯕ ꯆꯠꯂꯤꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤꯀꯣ ꯑꯁ ꯑꯕꯣꯛꯁꯤꯗꯤꯕ ꯃꯤ ꯅꯨꯄꯥ ꯂꯨꯝꯕ ꯑꯣꯏꯖꯔꯁꯨ ꯃꯇꯦꯡꯁꯨ ꯃꯌꯥꯝ ꯄꯥꯡꯕꯤꯔꯤꯅꯤ ꯃꯃꯤꯡꯇꯒꯤ ꯄꯥꯡꯕ ꯅꯠꯇꯦꯀꯣ ꯃꯤ ꯑꯁꯦꯡꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯑꯗꯨꯒꯤ ꯄꯥꯡꯕꯅꯦꯕꯕꯣ ꯌꯥꯏ ꯌꯥꯏ ꯃꯣꯏꯒꯤꯁꯨ ꯃꯃꯥ ꯃꯆꯥꯇꯪ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯨꯒ ꯑꯩꯒꯗꯪ ꯃꯤ ꯂꯩꯖꯗꯕ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯁꯤꯟꯅꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯊꯕꯛꯅꯤ ꯏꯁꯨꯅ ꯈꯜꯂꯤꯕꯗꯣ ꯅꯕꯣꯛꯁꯨ ꯄꯥꯝꯃꯤ ꯑꯗꯨꯅꯅꯦ ꯅꯪ ꯑꯕꯣꯛꯅ ꯍꯥꯏꯕ ꯏꯜꯂꯣ ꯅꯆꯤꯜ ꯌꯥꯡꯉꯨ ꯅꯆꯤꯜ ꯂꯨꯝꯂꯕꯗꯤꯅꯦ ꯃꯤꯅ ꯍꯟꯖꯈꯤꯁꯅꯤꯀꯣ ꯑꯕꯣꯛꯁꯨꯅꯦ ꯏꯁꯨꯒꯤ ꯃꯐꯝ ꯑꯃ ꯈꯪꯂꯕꯗꯤ ꯁꯤꯔꯁꯨ ꯌꯥꯔꯦ ꯑꯕꯣꯛꯅ ꯋꯥꯔꯤꯕꯁꯤ ꯏꯁꯨꯒꯤꯅꯤꯅꯦ ꯑꯕꯣꯛ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯅꯁꯨ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯤ ꯑꯕꯣꯛ ꯍꯦꯛꯇ ꯁꯤꯗꯣꯏꯅꯣ ꯅꯁꯨꯒꯤꯗꯤ ꯑꯕꯣꯛꯅ ꯏꯃꯥꯁꯨꯅꯤ ꯏꯄꯥꯁꯨꯅꯤ ꯑꯕꯣꯛꯅ ꯅꯁꯨ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ ꯅꯁꯨꯅ ꯆꯨꯝꯅ ꯄꯥꯝꯖꯔꯨꯕꯒꯤ ꯋꯥꯅꯤ ꯀꯩꯁꯨ ꯑꯣꯏꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯅꯤ ꯃꯁꯤꯗ ꯑꯕꯣꯛꯅ ꯌꯧꯅ ꯈꯟꯖꯤꯜꯂꯤ ꯑꯩꯗꯤ ꯑꯕꯣꯛ ꯊꯥꯗꯣꯛꯇꯨꯅ ꯀꯩꯁꯨ ꯆꯠꯂꯣꯏꯌꯦ ꯑꯃꯕꯨ ꯑꯣꯏꯔോ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯤꯡꯉꯣꯜꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯌꯨꯝ ꯃꯃꯥ ꯃꯄꯥ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯇꯧꯔꯤꯕꯅꯤꯅꯦ ꯍꯅꯨꯕꯤ ꯁꯣꯜꯂꯕꯤ ꯑꯩꯅꯗꯤ ꯏꯁꯨꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗꯦꯗꯣ ꯑꯗꯨꯅ ꯑꯕꯣꯛꯅ ꯃꯁꯛ ꯈꯪꯕ ꯅꯛꯅꯁꯨ ꯂꯩꯕ ꯑꯐꯕ ꯏꯁꯨꯅ ꯄꯥꯝꯖꯕ ꯃꯍꯥꯛꯇꯨꯗ ꯂꯩꯍꯟꯅꯤꯡꯕꯒꯤ ꯋꯥꯅꯤꯅꯦ ꯏꯁꯨꯅ ꯇꯥꯏꯕꯪꯗ ꯍꯦꯛ ꯈꯣꯡꯗꯥꯔꯛꯄꯒ ꯏꯃꯧꯗꯣ ꯏꯁꯨꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝꯁꯦ ꯍꯦꯛ ꯎꯕ ꯐꯪꯗꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯅꯃꯥꯒꯤ ꯋꯥꯈꯜꯗ ꯅꯄꯥꯕꯨꯡꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯅꯃꯥꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯈ꯭ꯔꯦ ꯁꯣꯜꯂꯕꯤ ꯑꯩꯅ ꯏꯁꯨꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ ꯋꯥꯅ ꯏꯁꯨꯕꯨ ꯁꯦꯟꯅꯔꯛꯂꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯈꯤ ꯑꯗꯨ ꯃꯄꯤ ꯇꯞꯅ ꯇꯩꯊꯣꯛꯂꯤ ꯃꯕꯣꯛꯀꯤ ꯃꯇꯧ ꯎꯔꯒ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯅꯤꯡꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯥꯡꯖꯤꯟꯗꯨꯅ ꯃꯕꯣꯛꯄꯨ ꯑꯁꯨꯝꯅ ꯃꯕꯨꯛꯅꯤꯡ ꯐꯥꯊꯕꯤꯔꯛꯂꯝꯃꯤ ꯑꯕꯣꯛ ꯀꯩꯒꯤ ꯑꯗꯨꯝꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯂꯤꯕꯅꯣ ꯑꯕꯣꯛ ꯋꯥꯈꯜ ꯍꯦꯟꯅ ꯋꯥꯅꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯑꯕꯣꯛꯅ ꯅꯁꯨ ꯑꯩꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ ꯌꯦꯡꯁꯤꯟꯕꯤꯕꯁꯤꯅ ꯅꯁꯨꯒꯤꯗꯤ ꯅꯤꯡꯊꯨꯡꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯑꯕꯣꯛꯅ ꯄꯨꯝꯅꯃꯛꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯈꯤ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖꯂꯦꯝꯕꯤ ꯃꯇꯥ ꯁꯪꯕꯥꯅꯕꯤ ꯍꯣꯏꯗ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯗ ꯄꯥꯔꯤꯒꯤ ꯃꯃꯥ ꯄꯤꯁꯛꯀ ꯊꯦꯡꯅꯔꯝꯃꯤ ꯄꯤꯁꯛꯁꯨ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄꯒꯤ ꯄꯣꯂꯥꯡꯋꯣ ꯀꯩꯋꯣ ꯀꯣꯛꯊꯣꯡꯅꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯜꯂꯛꯂꯝꯃꯤ ꯍꯩꯃꯥ ꯏꯅꯦ ꯀꯩꯊꯦꯜ ꯀꯨꯝꯂꯛꯂꯕ꯭ꯔꯣ ꯁꯤ ꯄꯣꯂꯥꯡꯗꯣ ꯀꯔꯥꯏꯅꯣ ꯑꯩ ꯄꯥꯏꯕꯤꯒꯦꯁꯤ ꯍꯩꯍꯥ ꯏꯁ ꯈ꯭ꯋꯥꯡꯒ ꯅꯥꯕꯅ ꯂꯣꯏꯔꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯂꯒ ꯍꯣꯕꯦ ꯀꯩꯊꯦꯜ ꯀꯥꯕ ꯑꯃꯨꯛ ꯆꯠꯂꯤ ꯋꯥꯃꯟꯈꯤꯗꯅ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦꯗꯅ ꯈꯔ ꯉꯟꯅ ꯌꯨꯝꯗ ꯍꯦꯛꯇ ꯀꯨꯝꯂꯛꯂꯕꯅꯤ ꯏꯅꯦ ꯉꯁꯥꯏ ꯑꯌꯨꯛꯇꯣ ꯑꯩꯁꯨ ꯏꯅꯦ ꯍꯣꯏꯗ ꯂꯥꯛꯀꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯗ ꯉꯁꯤ ꯐꯤ ꯑꯃ ꯂꯣꯏꯁꯤꯟꯒꯗꯕ ꯂꯩꯕ ꯑꯗꯨꯒꯤ ꯂꯣꯏꯅꯕ ꯍꯣꯠꯅꯕꯗ ꯂꯥꯛꯄꯒ ꯉꯝꯍꯧꯗ꯭ꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩ ꯉꯥꯏꯍꯥꯛ ꯂꯥꯛꯑꯒ ꯊꯣꯡꯗꯣꯛꯄꯤꯔꯝꯒꯦ ꯌꯥꯔꯅꯤꯗ ꯏꯅꯦꯁꯨ ꯉꯟꯅ ꯍꯜꯂꯛꯂꯕꯅꯤꯅ ꯏꯅꯦꯅ ꯑꯗꯨꯝ ꯊꯣꯡꯉꯒꯦꯗ ꯏꯆꯥꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯤ ꯌꯥꯝꯅ ꯄꯥꯡꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯅꯗꯤ ꯀꯩꯁꯨꯝꯇ ꯄꯥꯡꯕꯤꯕꯁꯨ ꯉꯝꯗꯦ ꯅꯈꯣꯏꯒꯤꯁꯨ ꯃꯤ ꯂꯩꯖꯕ ꯅꯠꯇꯦ ꯅꯁꯨ ꯅꯕꯦꯟꯈꯛ ꯂꯩꯖꯕꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯠꯁꯤꯟꯕꯤꯔꯦ ꯇꯧꯔꯤꯁꯤ ꯏꯆꯥ ꯅꯨꯄꯤ ꯌꯥꯎꯍꯧꯗꯕꯁꯦ ꯌꯥꯝꯅ ꯋꯥꯈ꯭ꯔꯦ ꯏꯕꯦꯝꯃ ꯂꯥꯏꯖ ꯏꯆꯥ ꯅꯨꯄꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯣꯏ ꯇꯥ ꯄꯥꯔꯤꯅ ꯋꯥꯈꯜ ꯇꯥꯔꯒꯕꯨ ꯏꯅꯦꯅ ꯋꯥꯔꯤꯁꯤ ꯋꯥꯔꯝꯒꯗ꯭ꯔꯕ ꯂꯥꯏꯖꯂꯦꯝꯕꯤ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏꯅꯦ ꯇꯥ ꯄꯥꯔꯤꯁꯨ ꯋꯥꯈꯜ ꯇꯥꯃꯟꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯃꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯈꯪꯕꯤꯗꯗꯅ ꯂꯩꯔꯤ ꯏꯪꯒꯤꯠ ꯈꯪꯗꯕ ꯃꯆꯥꯅꯨꯄꯥꯗꯨꯗꯅꯦ ꯈꯔ ꯌꯥꯝ ꯇꯥꯏꯅꯧ ꯃꯥꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯁꯤ ꯏꯅꯦꯝꯄꯣꯛꯀꯁꯦ ꯋꯥꯍꯜꯂꯦꯕ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯏꯕꯦꯝꯃ ꯂꯥꯏꯖ ꯏꯅꯦ ꯀꯩꯁꯨ ꯍꯥꯏꯗꯤꯌꯦ ꯇꯥ ꯄꯥꯔꯤꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯏꯅꯦꯒꯤ ꯃꯇꯦꯡꯁꯨ ꯑꯩꯅ ꯑꯗꯨꯝ ꯄꯥꯡꯕꯤꯅꯤꯗ ꯏꯅꯦ ꯅꯕꯣꯛꯇꯨꯕꯨ ꯀꯔꯝ ꯇꯧꯔꯤꯒꯦ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯗꯦꯀꯣ ꯏꯅꯦ ꯑꯩꯈꯣꯏ ꯑꯕꯣꯛꯇꯤ ꯃꯁꯥꯒ ꯌꯥꯝ ꯀꯜꯂꯤꯗ ꯃꯈ꯭ꯋꯥꯡꯕꯨꯗꯤ ꯈꯔ ꯀꯣꯜꯂꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯅꯕꯣꯛꯇꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯄꯤꯁꯛ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯄꯤꯁꯛꯀꯤ ꯄꯣꯂꯥꯡ ꯑꯗꯨ
ꯃꯪꯒꯣꯜꯗ ꯊꯝꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯅꯦ ꯌꯨꯝꯁꯤ ꯌꯧꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯏꯆꯥꯅ ꯋꯥꯅ ꯏꯅꯦꯒꯤ ꯄꯣꯂꯥꯡꯁꯦ ꯊꯥꯡꯕꯤꯔꯛꯂꯒ ꯍꯦꯛꯇ ꯆꯠꯈꯤꯕꯒ ꯌꯥꯔꯣꯏꯀꯣ ꯁꯦꯁꯦ ꯏꯅꯦ ꯍꯣꯏꯒꯤ ꯀꯣꯕꯤ ꯍꯪꯒꯥꯝ ꯌꯥꯝꯅ ꯐꯩ ꯆꯔꯥ ꯑꯃꯃꯝ ꯄꯨꯈꯣ ꯏꯅꯦ ꯍꯦꯛꯄꯤꯒꯦ ꯂꯥꯎꯋꯣ꯫ ꯌꯥꯔꯅꯤꯌꯦ ꯏꯅꯦ ꯌꯥꯗꯦ ꯄꯨꯈꯤꯗꯕꯒ ꯌꯥꯗꯦ ꯅꯕꯣꯛꯇꯣ ꯅꯍꯥ ꯑꯣꯏꯔꯤꯀꯥꯟ ꯀꯣꯠꯄꯒ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯍꯪꯒꯥꯝ ꯃꯇꯣꯟ ꯅꯧ ꯅꯧ ꯂꯥꯎꯕꯒ ꯌꯥꯝ ꯂꯩꯔꯤ ꯏꯅꯦ ꯍꯦꯛꯄꯤꯒꯦ ꯄꯨꯈꯣ ꯂꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯤꯁꯛ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯏꯃꯥꯒꯤ ꯄꯥꯔꯤ ꯇꯥꯕ꯭ꯔꯅꯤ ꯅꯪꯕꯣ ꯆꯥꯛꯈꯨꯝꯗꯒꯤ ꯊꯥꯡꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ꯫ ꯂꯩꯗꯤ ꯂꯩ ꯃꯥꯜꯂꯤ ꯇꯥꯟꯗꯤ ꯆꯥꯈ꯭ꯔꯕ ꯑꯩꯁꯦ꯫ ꯄꯤꯁꯛꯅ ꯑꯗꯨꯝꯅ ꯄꯥꯔꯤꯕꯨ ꯀꯧꯕꯗꯨꯗ ꯂꯥꯏꯖꯂꯦꯝꯕꯤꯗꯤ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯔꯝꯃꯤ ꯄꯥꯔꯤꯕꯨ ꯎꯕ ꯐꯪꯂꯅꯤ ꯈꯟꯕꯗ꯫ ꯄꯥꯔꯤꯁꯨ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯄꯥꯜꯗ ꯃꯃꯥꯒ ꯂꯥꯏꯖꯒ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯄꯥꯔꯤ ꯑꯁꯨꯝꯅ ꯇꯞꯂꯞꯅ ꯍꯥꯏꯖꯩ꯫ ꯑꯁꯤꯃꯨꯛ ꯂꯩꯔꯝꯃꯤꯅꯤ ꯃꯌꯨꯝꯗꯒ ꯑꯃꯠꯇ ꯂꯩꯕ ꯍꯩꯅꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯀꯨꯏꯗꯅ ꯂꯩꯔꯝꯃꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯅ ꯃꯔꯣꯜ ꯑꯃ ꯍꯩꯅꯗ꯭ꯔꯤꯕ꯫ ꯏꯃꯥ ꯁꯦ ꯊꯥꯡꯉꯩꯗꯣ ꯁꯤꯗ ꯂꯩ꯫ ꯅꯆꯟ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯀꯣꯕꯤ ꯈꯤꯇ ꯂꯦꯟꯕꯤꯈꯤꯒꯦ ꯇꯧꯕꯅꯤꯅꯦ ꯍꯪꯒꯥꯝꯁꯨ ꯍꯥꯞꯄꯤꯒꯦꯅ꯫ ꯅꯆꯜꯁꯤꯅ ꯂꯝꯕꯤꯗꯒꯤ ꯑꯩꯒꯤ ꯄꯣꯂꯥꯡꯁꯦ ꯄꯨꯕꯤꯔꯛꯂꯤꯕꯅꯤ ꯀꯗꯥꯏ ꯊꯥꯡꯗꯣ꯫ ꯇꯥ ꯄꯥꯔꯤ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯇ꯭ꯔꯕꯣ? ꯄꯥꯔꯤꯁꯨ ꯌꯥꯝ ꯇꯟꯅ ꯈꯨꯝꯅꯤꯡꯗ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯣꯏ ꯉꯁꯤꯗꯤ ꯆꯠꯇ꯭ꯔꯤ ꯍꯛꯆꯥꯡꯁꯦ ꯈꯔ ꯉꯝꯗ꯭ꯔꯦ꯫ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ ꯇꯥ ꯄꯥꯔꯤ? ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯍꯛꯆꯥꯡꯁꯦ ꯈꯔ ꯊꯤꯟꯗꯣꯛꯄ ꯅꯥꯔꯝꯗꯥꯏꯒꯤ ꯃꯥꯟ ꯑꯗꯨꯒꯤ ꯆꯠꯇ꯭ꯔꯕ꯫ ꯑꯣ ꯉꯔꯥꯡꯗꯣ ꯏꯪꯈꯣꯜꯁꯤ ꯈꯔ ꯏꯅꯦꯒ ꯁꯨꯃꯤꯟꯅꯕ ꯐꯩꯗꯣꯝ 5ꯁꯤ ꯅꯣꯏ ꯇꯥ ꯄꯥꯔꯤꯅ ꯍꯦꯛ ꯃꯊꯟꯗ ꯂꯣꯏ ꯇꯧꯔꯨꯔꯦ꯫ ꯑꯩꯅꯗꯤ ꯏꯆꯥꯁꯤ ꯋꯥꯔꯅꯤ ꯍꯥꯏꯗꯅ ꯇꯧꯔꯨꯔꯅꯨ ꯍꯥꯏꯕꯅꯤ ꯌꯥꯗꯦ ꯃꯗꯨꯗ ꯊꯤꯟꯗꯣꯛꯂꯤꯕꯅꯤ꯫ ꯑꯁ ꯇꯥ ꯄꯥꯔꯤ ꯅꯪꯁꯨ ꯊꯕꯛ ꯐꯕ ꯌꯥꯝ ꯁꯥꯖꯅꯤꯡꯕ ꯍꯥꯏꯕꯗꯨꯅꯤ ꯊꯕꯛꯀꯥꯗꯣ ꯅꯣꯡ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯆꯠꯂꯣ ꯅꯁꯥꯗꯣ ꯑꯃꯨꯛ ꯊꯕꯛ ꯁꯨꯕꯒ ꯆꯠꯁꯤꯜꯂꯗꯤ ꯍꯦꯟꯅ ꯋꯥꯔꯅꯦꯕ꯫ ꯇꯥ ꯄꯥꯔꯤ ꯊꯨꯅ ꯐꯅꯕ ꯑꯩꯈꯣꯏꯒꯤ ꯀꯥꯎꯅꯌꯦꯟ ꯈꯨꯡꯃꯨꯒ ꯊꯣꯛꯄ ꯑꯃ ꯂꯩꯌꯦ ꯑꯔꯤꯕ ꯃꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯧꯔꯨꯈꯤꯒꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩ ꯐꯨꯠꯄꯤꯒꯦ ꯑꯗꯨꯒ ꯃꯍꯤꯗꯨ ꯊꯛꯎ ꯏꯁꯥ ꯌꯥꯝ ꯀꯟꯈꯠꯄꯅꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯂꯦꯝꯕꯤꯗꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯒꯦ ꯇꯧꯏ ꯄꯤꯁꯛꯅ꯫ ꯍꯥꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯏꯅꯦꯅꯗꯤ ꯅꯪꯒꯤ ꯀꯣꯕꯤ ꯍꯪꯒꯥꯝ ꯈꯔ ꯍꯦꯛꯈꯤꯒꯦ ꯇꯧꯔꯒ ꯏꯅꯦ ꯑꯩ ꯀꯥꯎꯅꯌꯦꯟꯗꯣ ꯍꯥꯟꯅ ꯂꯧꯔꯨꯈꯤꯒꯦ ꯑꯗꯨ ꯊꯤꯜꯂꯛꯄꯗ ꯂꯧꯔꯒꯦ ꯏꯅꯦꯒꯤ ꯍꯪꯒꯥꯝꯒ ꯀꯣꯕꯤꯁꯤꯡꯗꯨ ꯌꯦꯟꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯕ ꯅꯪꯅꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯄꯣꯏ ꯆꯦꯟꯕꯣꯏ ꯇꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯃꯍꯥꯛꯅꯗꯤ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯖꯕ ꯀꯧꯕꯅꯤꯅ ꯄꯥꯔꯤꯅ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯇꯧꯔꯝꯂꯤꯕ ꯋꯥꯁꯤꯡꯗꯨꯗꯤ ꯄꯥꯔꯤ ꯃꯍꯥꯛꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯝꯗꯦ꯫ ꯍꯦꯟꯅꯗꯨꯝ ꯄꯥꯔꯤꯒꯤ ꯃꯁꯥꯗ ꯍꯩꯅꯗꯕ ꯏꯇꯟ ꯇꯟꯕ ꯑꯃ ꯌꯥꯎꯔꯤꯕꯅꯤ꯫ ꯄꯥꯔꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯊꯧꯗꯤ ꯑꯣꯀꯥꯛ ꯂꯩꯇꯕꯖꯥꯠ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ꯫ ꯏꯃꯥ ꯏꯆꯥꯅꯤꯡꯗꯦꯀꯣ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯀꯥꯎꯅꯌꯦꯟ ꯄꯨꯔꯛꯀꯅꯤ ꯀꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯅꯪ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯆꯨꯝꯅ ꯁꯨꯝ ꯄꯤꯖꯅꯤꯡꯗꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯅꯤ꯫ ꯈꯪꯗꯦ ꯑꯩꯗꯤ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯀꯔꯤ ꯊꯣꯛꯏꯅ ꯃꯥꯒꯤ ꯀꯥꯎꯅꯌꯦꯟꯗꯣ ꯆꯥꯗ꯭ꯔꯁꯨ ꯑꯩ ꯏꯁꯥꯁꯦ ꯉꯁꯥꯏ ꯂꯣꯏꯅ ꯐꯔꯦ꯫ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯅ ꯃꯔꯣꯜ ꯑꯃ ꯍꯩꯅꯗ꯭ꯔꯤꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯦꯝꯅꯁꯨ ꯂꯩꯇꯦ꯫ ꯌꯥꯔꯦ ꯆꯥꯅꯤꯡꯗꯕ ꯅꯪ ꯆꯥꯎꯔꯅꯨ ꯇꯣꯛ ꯃꯤꯅ ꯅꯨꯡꯁꯤꯗꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯗ ꯑꯗꯨ ꯇꯧꯏꯒ ꯑꯗꯥ ꯇꯧꯏꯒ ꯅꯄꯥꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯪꯅ ꯍꯩꯅꯕ ꯀꯅꯥꯝꯇ ꯂꯩꯔꯣꯏ ꯅꯃꯥꯟꯅꯕ ꯆꯣꯡꯂꯝ ꯆꯥꯗꯕꯁꯤꯡꯗꯨꯗꯤ ꯍꯩꯅꯔꯝꯒꯅꯤ ꯏꯆꯥꯗꯤ ꯑꯁ ꯌꯥꯔꯦ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯖꯔꯨꯈꯤꯒꯦ ꯍꯣꯔꯦꯟ ꯑꯁꯤꯒꯤ ꯈꯖꯤꯡ ꯃꯥꯟꯕꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯂꯥꯛꯑꯗꯤ ꯀꯧꯊꯣꯔꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯉꯥꯎ ꯈꯔ ꯊꯤꯖꯕꯒꯤ ꯋꯥꯗꯅꯤ ꯂꯩꯀꯥꯏꯁꯤꯗ ꯏꯆꯥ ꯂꯥꯏꯖꯂꯦꯝꯕꯤꯗꯧꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯍꯩꯕ ꯁꯦꯜ ꯇꯥꯟꯕ ꯍꯩꯕ ꯌꯨꯝ ꯀꯣꯏꯕ ꯍꯩꯕꯤ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯇꯧꯕꯤꯈ꯭ꯔꯕ ꯃꯥꯅ ꯏꯅꯦ ꯁꯥꯈꯤꯗ ꯅꯁꯨꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯖꯤꯜꯂꯤꯅꯤꯀꯣ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯈꯥꯕ ꯈꯦꯂꯦꯟ ꯑꯃꯗꯤ ꯃꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯊꯪꯅꯕ ꯈꯨꯜꯒꯤ ꯌꯨ ꯌꯣꯟꯐꯝ ꯑꯃꯗ ꯌꯨ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯥꯕ ꯌꯨ ꯉꯧꯔꯤ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯅꯠꯇꯦ ꯃꯩ ꯂꯥꯏꯖꯂꯦꯝꯕꯤꯗꯨꯅ ꯏꯇꯥꯎ ꯄꯥꯔꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯏꯇꯥꯎꯁꯦ ꯅꯣꯏ ꯑꯣꯏꯗ꯭ꯔꯕ ꯄꯥꯔꯤꯗ ꯂꯥꯏꯖꯂꯦꯝꯕꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯄꯥꯈꯪ ꯂꯩꯕ ꯌꯨꯝꯗꯒ ꯆꯪꯗꯅ ꯆꯥꯛꯀ ꯊꯣꯡꯕꯤꯗꯅ ꯈꯦꯂꯦꯟ ꯎꯏꯗ ꯂꯩꯁꯥꯕꯤꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯃꯧꯅ ꯌꯦꯡꯕ ꯑꯗꯒꯤ ꯍꯅꯨꯕꯤꯅ ꯌꯦꯡꯕ ꯂꯣꯏꯅ ꯈꯪꯉꯤ ꯏꯇꯥꯎ꯫ ꯂꯥꯏꯖꯂꯦꯝꯕꯤꯅ ꯏꯇꯥꯎ ꯄꯥꯔꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡ ꯀꯧꯏꯅꯤ ꯏꯇꯥꯎ꯫ ꯈꯥꯕꯅ ꯂꯩꯀꯥꯏꯁꯤꯗ ꯁꯦꯜ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯁꯛꯇꯁꯨꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯕꯁꯤꯗ ꯃꯥꯏ ꯂꯥꯏꯖꯂꯦꯝꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯌꯦꯡꯒꯤꯗꯤ ꯂꯩꯇꯗꯅ
mai lukhrabi masa parida tana yingliba karigino haibunida khabagi watuda manidu yu thaklambadagi yuga tu hare as yu habasidi chinglaw he khelen as idaw mani fazana thakpa yadra nang yu thakpraibu baita turen yonani ko khabana tapna tha hobe thakkan walasu aine yu ko natau khaba leiringaida itawi gi yu amatta watpa lehel se ine yu ga sana baga kitang yamna hapiro mani khaba haiba sakta asidi nangni wazau tabada harini ni khangri ado maga loinaraga chaba thakpa khara phangmasida kem haibijabani ko ase yu da tai pithaga khongbanda namsillaga hatomni ko khaba kayai itawmani ha aina aibadi itawdi puksil siyamna sawi itawga loinaruba ikhoise laibak yamna phaba haido oire haibanida adune noige pamasu aina loina tawgani aige pama thabak singsu nakhoi anina tawbutab khelen tawdradi kaini to itawgi damakta aikhoi larisidi hai itawgi pama tu kaino haibado khabado yudo satlawna thakchilaga asum hairaklambi atai kaishunatida aina laiselembibu thamoi seng nungshije haina nakhoi anina magi mafamda amukta haibi mani madubu laiselembi ni yaragadrane khelena mateng pangsilei as itawmani nangsi pangsubang mankre laiselembi ni taw parida hana haidringaida itaw khabana laiselembibu nungshi pami haina hayaugadabani kana khangni ikoigi itaw khabagi maral mathum leiba masak matau phajabasida ko kyasilo ke khaijin leikai sida phajabadu bi thokpa ya magi nupi oirani sini sokta sika ngasai makhoi ahumna sanari buwado tabada yuyon bi tathoti taning dabana manakongdu I tade tamakai thabana ngangthorakliba wangang sangang dudaga thiribuduga mamanaba singduna arema pa kharadabu saba phanglabadi haidana khababu thagaliba singdu taraga tathotna asumna hairaklammi hai ibungo hom noi thakpi sabi loisingkiroidro manina ine kayam thenglagene thonglon silage hairibruine ngaktanga phomkigine nasidi wari siyam nungai yare nakoigi namanaba kwak manbasigi wari dania nungai ningai thengbada ahing nungai yaukidaw salo khara thaklabadi yare nayumda satlo dabana wari nena masak matau yam het masi mangai khre nungsian gam ta yengdra khangde wazau ron ma tawriba asumna yuyon biduna talakpadagi makoy humsu mayumda naraklammi nongmagi matamni laisalem bhegi tharoi thongi haidana tengkot asoba ama pari hoigi khaidoklaga puraklammi tompoksu matau pariga thabak suba satnabagi pari hoida laklammi tompokna jalaija kai insang na dudi ta tompok tharoi thongbani ta pari di tharoi thong mayam pamjabani adugi ta pari gi sabanang nam puraini noi ta pari di ngasane sak tokram thabak suba satnaba loisilamkini aisu thengena ngasidi ma hobula amisidi as ainadi chabanang nabana hobe pori kansida asumna lairingai bisaksu thoklaktuna haima isa laizala idana kari insang no ne sidia haima tharoi thongbani ne onthok na sauba tengkot ama purai da isa sidia noi gi bule hori branya ine le hori da aikhoi di yam pangna sadi ai khangna khar su paiwan abokti amani sara tokrani ta pari ni yam pamjabadu da mayam thilakpani hoi chakhum de hek makhum khumjilaga ne thamuro noi ta pari di chak tokrabani horen halakpata marai na sara wanjarasan laisale bina sakhum lum hek changkibaga pari su mapana thoklaktuna ido jalasira aisu loi ima si madam nambiro kadai chalo sat lambi da satna tongpok na pari da itaw pari aina sum khanbada laisale mi se itaw bu nungsi jaba mali ne as itaw tongpok ida mali haina de da adugumba yuwag isa laisale bi gi matose sumyeng itaw si mana yam khanjaba gi maonga tawri karai de gi wa nang namu takhoi leiduna mi aikhoi mungi mateng sum pangbi basida phattana khanjin aina di nongmata adugumba gi wakhal ga oirudi phattaba khanjin manate ni do aidi phai hairi bani ne idaw haire nupi imta boisi lo haibe yadi aduna laina sembirak tana laisale bi se itaw haida mateng pangba lakhali ni na khali ni aidi
ꯑꯁ ꯏꯇꯥꯎ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯄꯤ ꯅꯍꯥꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯂꯥꯏꯖꯂꯦꯝꯕꯤꯁꯦ ꯃꯥꯅ ꯑꯩꯈꯣꯏꯗ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯂꯥꯛꯏꯁꯦ ꯑꯩꯗꯤ ꯂꯥꯛꯍꯟꯅꯤꯡꯗꯕꯅꯤ ꯏꯃꯥꯅ ꯉꯝꯗ꯭ꯔꯁꯨ ꯑꯩꯅ ꯇꯧꯔꯁꯨ ꯌꯥꯏ ꯃꯁꯤꯗ ꯏꯃꯥꯁꯨ ꯂꯥꯏꯖꯂꯦꯝꯕꯤꯅ ꯂꯥꯛꯄꯁꯤꯗ ꯀꯩꯁꯨ ꯍꯦꯛꯇ ꯍꯥꯏꯗꯦ ꯑꯩꯈꯣꯏ ꯏꯃꯥꯅꯕꯨ ꯍꯦꯛꯇ ꯂꯨꯅ ꯇꯧꯁꯤꯜꯂꯤ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯨꯒꯨꯝꯅ ꯏꯇꯥꯎ ꯈꯦꯂꯦꯟ ꯑꯃꯗꯤ ꯏꯇꯥꯎ ꯈꯥꯕꯅꯁꯨ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯇꯧꯁꯦ ꯀꯩꯅꯣꯝ ꯇꯧꯏ ꯍꯥꯏꯔꯕꯅꯤ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ ꯏꯔꯥ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯒꯦꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯗꯨꯗ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯏꯇꯥꯎ ꯍꯣꯏꯒꯤ ꯃꯤ ꯂꯩꯖꯗꯕꯗꯨꯗ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯏꯇꯥꯎ ꯈꯥꯕ ꯍꯣꯏꯅ ꯍꯥꯏꯕ ꯋꯥꯗꯤ ꯏꯇꯥꯎ ꯅꯪ ꯇꯁꯦꯡꯅ ꯍꯥꯏꯒꯦꯀꯣ ꯃꯣꯏꯅ ꯍꯥꯏꯕ ꯋꯥ ꯂꯧꯔꯨꯅꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯁꯨꯝ ꯄꯨꯜꯂꯛꯄ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯁꯦ ꯁꯨꯝ ꯇꯤꯟꯅꯕꯒꯤ ꯋꯥꯅꯤ ꯈꯥꯕꯁꯦ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯅꯥꯄꯜ ꯑꯃꯗꯤ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯉꯥꯡꯕ ꯋꯥꯗ ꯀꯌꯥ ꯇꯥꯁꯤꯜꯂꯨꯅꯨ ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯗꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯃꯁꯨ ꯄꯥꯔꯤꯒꯤ ꯃꯃꯥ ꯄꯤꯁꯛ ꯅꯥꯏ ꯍꯥꯏꯗꯅ ꯂꯥꯏꯖꯂꯦꯝꯕꯤꯅ ꯄꯥꯔꯤ ꯍꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯇꯧꯕꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯨ ꯂꯥꯏꯖꯂꯦꯝꯕꯤꯅ ꯂꯣꯏꯅ ꯊꯣꯡꯕꯤꯔꯝꯃꯤ ꯄꯤꯁꯛꯄꯨꯁꯨ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖꯂꯦꯝꯕꯤ ꯍꯣꯏꯗ ꯁꯪꯕꯥꯅꯕꯤ ꯑꯃꯗꯤ ꯊꯥꯕꯂꯩ ꯃꯈꯣꯏ ꯑꯍꯨꯝ ꯁꯤꯡꯖꯨ ꯆꯥꯅꯕꯅꯤ ꯍꯥꯏꯗꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯂꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯍꯣꯔꯦꯟ ꯁꯤꯡꯖꯨꯁꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯟꯁꯤꯀꯣ ꯊꯥꯕꯂꯩꯅ ꯍꯧꯔꯥꯕ ꯅꯪꯒꯤ ꯃꯣꯔꯣꯛꯇ ꯉꯥꯎꯕꯤꯗꯣ ꯀꯥ ꯍꯦꯟꯅ ꯁꯥꯔꯒ ꯆꯥꯕꯗꯣ ꯍꯥꯎꯐꯝ ꯈꯪꯗꯦꯕ ꯆꯥꯡ ꯑꯝꯗ ꯆꯥꯁꯤ ꯁꯪꯕꯥꯅꯕꯤꯅ ꯑꯗꯨꯅꯦ ꯃꯃꯥꯡꯗꯁꯨ ꯑꯀꯟ ꯁꯥꯔꯒ ꯃꯣꯔꯣꯛ ꯇꯞꯇꯩ ꯆꯥꯕꯗ ꯅꯕꯨꯛ ꯆꯥꯛꯄꯗꯣ ꯄꯨꯛ ꯆꯥꯁꯨ ꯐꯅꯕ ꯂꯪꯊ꯭ꯔꯩ ꯃꯅꯥ ꯁꯨꯃꯥꯡꯗ ꯄꯩꯒꯦ ꯍꯧꯔꯤꯁꯤꯗꯤ ꯑꯩꯗꯤ ꯃꯣꯔꯣꯛ ꯃꯌꯥꯝ ꯆꯥꯔꯒ ꯄꯨꯛ ꯆꯥꯛꯂꯁꯨ ꯂꯪꯊ꯭ꯔꯩ ꯃꯇꯣꯟ ꯑꯅꯤ ꯑꯍꯨꯝ ꯊꯛ ꯂꯥꯎꯅ ꯆꯥꯁꯤꯟꯈꯤꯕꯗ ꯄꯨꯛ ꯆꯥꯛꯂꯝꯃꯒ ꯈꯤꯌꯥꯎ ꯈꯪꯉꯦꯗꯅ ꯑꯗꯨꯅ ꯍꯥꯎꯅ ꯆꯥꯁꯤꯗꯤ ꯃꯣꯔꯣꯛꯇꯣ ꯈꯔ ꯌꯥꯝ ꯊꯥꯛꯆꯤꯜꯂꯣꯕ ꯁꯪꯕꯥꯅꯕꯤꯅ ꯇꯧꯅꯤ ꯅꯪꯗꯤ ꯉꯥꯏꯈꯣꯅꯤ ꯏꯇꯥ ꯂꯥꯏꯖꯂꯦꯝꯕꯤ ꯅꯪꯅ ꯇꯥꯄꯥꯔꯤꯁꯦ ꯅꯨꯡꯁꯤꯖꯩ ꯄꯥꯝꯖꯩ ꯍꯥꯏꯔꯛꯂꯤ ꯃꯇꯝꯁꯦ ꯀꯨꯏꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯅꯆꯤꯟꯅ ꯐꯣꯡꯅ ꯁꯨꯡꯍꯥꯏ ꯍꯥꯏꯗ꯭ꯔꯤꯁꯤꯕꯨ ꯏꯇꯥꯒꯤꯁꯤꯕꯨ ꯇꯥꯄꯥꯔꯤꯁꯦ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗꯣ ꯉꯥꯏꯔꯤꯔꯣ ꯀꯔꯥꯏꯗꯒꯤ ꯃꯤꯒꯤ ꯑꯣꯏꯈꯤ ꯂꯥꯛꯈꯤꯕꯒ ꯌꯥꯕ ꯅꯠꯇꯦ ꯁꯣꯝꯗ ꯑꯩꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕꯁꯤꯅ ꯊꯃꯣꯏꯁꯤꯗ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯄꯥꯈꯠꯄ ꯄꯣꯛꯂꯤꯕꯅꯤ ꯊꯥꯕꯂꯩꯅ ꯍꯣ ꯊꯃꯣꯏꯗ ꯋꯥꯗꯅꯕ ꯄꯥꯈꯠꯄꯁꯨ ꯄꯣꯛꯇꯅꯕ ꯃꯤꯠꯀꯗꯣ ꯆꯦꯠ ꯎꯁꯤꯜꯂꯒ ꯇꯥꯄꯥꯔꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯦꯛꯇꯃꯛ ꯍꯥꯏꯒꯗꯕꯅꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯍꯥꯏꯁꯨ ꯍꯥꯏꯅꯤꯡꯉꯤ ꯄꯥꯁꯨ ꯄꯥꯈꯠꯂꯦ ꯇꯧꯔꯤꯁꯦ ꯁꯨꯝ ꯃꯃꯤꯗ ꯉꯥꯎꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯄꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯗ ꯁꯪꯕꯥꯅꯕꯤꯅ ꯍꯣ ꯐꯗꯣꯏꯅꯦ ꯏꯇꯥꯒꯤ ꯃꯇꯦꯡꯁꯨ ꯑꯩꯈꯣꯏꯅ ꯄꯥꯡꯕꯤꯅꯤꯗ ꯇꯥꯄꯥꯔꯤ ꯃꯁꯥꯗ ꯅꯨꯡꯁꯤꯗ ꯍꯥꯏꯌꯨꯁꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯃꯕꯣꯛ ꯆꯥꯈꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯏꯁꯨꯁꯥ ꯅꯈꯣꯏꯕꯨ ꯁꯤꯡꯖꯨ ꯆꯥꯅꯅꯦꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥꯅꯦ ꯂꯥꯏꯖꯂꯦꯝꯕꯤꯅ ꯂꯣꯏꯔꯦꯕꯣ ꯑꯕꯣꯛꯀꯤꯁꯤꯗ ꯈꯥꯏꯗꯣꯛꯄꯤꯔꯛꯂꯒꯦ ꯈꯥꯏꯗꯣꯔꯛꯑꯅꯨ ꯏꯁꯨꯒꯩꯒ ꯄꯨꯟꯅ ꯆꯥꯁꯤ ꯃꯍꯥꯎ ꯂꯩꯅ ꯏꯊꯟꯇ ꯆꯥꯕꯁꯦ ꯍꯥꯎꯐꯝ ꯈꯪꯗꯦꯕ ꯏꯁꯨ ꯁꯪꯕꯥꯅꯕꯤ ꯅꯪꯅ ꯇꯧꯔꯤꯕ꯭ꯔꯥ ꯁꯤꯡꯖꯨꯗꯣ ꯍꯣꯏ ꯑꯕꯣ ꯅꯁꯨꯒꯤ ꯈꯨꯠꯁꯤꯅ ꯍꯦꯛꯇ ꯇꯣꯠꯊꯠꯂꯒꯦ ꯍꯩ ꯃꯣꯔꯣꯛ ꯌꯥꯝꯃꯟꯒꯅꯨ ꯑꯩꯒꯤ ꯏꯁꯨꯁꯦ ꯃꯣꯔꯣꯛ ꯌꯥꯝ ꯄꯥꯝꯕꯅꯤ ꯃꯥꯅ ꯃꯣꯔꯣꯛ ꯃꯌꯥꯝ ꯊꯥꯛꯎ ꯍꯥꯏꯔꯁꯨꯅꯦ ꯃꯥꯅ ꯍꯥꯏꯕ ꯂꯧꯔꯨꯅꯨ ꯑꯕꯣꯛꯁꯦ ꯅꯍꯥꯟ ꯁꯤꯔꯝꯗꯧꯔꯕꯅꯤ ꯁꯪꯕꯥꯅꯕꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦꯕꯣ ꯅꯪꯒꯤ ꯅꯇꯥꯁꯤꯅ ꯏꯔꯣꯝꯕꯕꯨ ꯎ ꯃꯣꯔꯣꯛ 3 ꯊꯥꯛꯂꯒ ꯂꯩꯔꯝꯃꯤꯅꯦ ꯑꯗꯩꯗꯤ ꯅꯕꯣꯛꯁꯦ ꯃꯅꯤꯡꯗ ꯆꯦꯟꯕꯗ ꯍꯅꯨ ꯊꯪꯁꯤꯗ ꯁꯤꯔꯝꯗꯧꯔꯦꯗꯅ ꯊꯥꯕꯂꯩ ꯃꯊꯕꯥꯛ ꯌꯩꯔꯒ ꯕꯤꯁꯅꯨ ꯇꯨꯡꯗ ꯇꯧꯔꯝꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯇꯗꯦ ꯅꯪꯕꯨ ꯑꯕꯣꯛꯀꯤ ꯈꯔ ꯈꯜꯂꯒ ꯌꯦꯡꯂꯒ ꯆꯥꯕ ꯀꯩꯗꯧꯒꯦꯕ ꯃꯣꯔꯣꯛꯇꯣ ꯂꯥꯏꯖꯂꯦꯝꯕꯤꯅ ꯑꯩꯁꯨ ꯈꯤꯇꯪ ꯊꯥꯛꯄꯅꯦꯕ ꯑꯗ ꯁꯥꯃꯟꯗꯦ ꯇꯧꯕꯗꯒꯤ ꯍꯦꯟꯖꯤꯟꯈ꯭ꯔꯤꯅꯦꯃꯤ ꯑꯁꯨꯝꯅ ꯁꯥꯈꯤ ꯑꯃꯗꯤ ꯃꯁꯨ ꯑꯍꯨꯝꯒ ꯋꯥꯔꯤ ꯁꯥꯗꯅ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯉꯁꯤꯗꯤ ꯂꯥꯏꯖꯂꯦꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯋꯥꯁꯤꯡꯗꯨ ꯄꯥꯔꯤ ꯃꯉꯣꯟꯗ ꯇꯝꯂꯒꯦ ꯈꯟꯗꯨꯅ ꯄꯥꯔꯤ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯑꯁ ꯄꯥꯈꯠꯄꯅꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯍꯜꯂꯛꯄꯒꯤ ꯃꯇꯝꯗꯤ ꯑꯣꯏꯔꯦ ꯇꯥꯄꯥꯔꯤꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯊꯥꯕꯂꯩꯅ ꯁꯤ ꯁꯣꯔꯗꯣ ꯁꯥꯡꯅ ꯍꯣꯜꯂꯨ ꯍꯣꯔꯦꯟ ꯄꯥꯈꯠꯃꯟꯗꯅ ꯅꯨꯡꯁꯤ ꯍꯥꯏꯌꯣ ꯍꯥꯏꯔꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯍꯥꯏ ꯂꯩꯔꯝꯅꯤꯀꯣ ꯊꯥꯕꯂꯩꯒ ꯂꯥꯏꯖꯂꯦꯝꯕꯤꯒꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯍꯣꯔꯦꯟ ꯄꯥꯔꯤ ꯂꯥꯛꯂꯒ ꯍꯥꯏꯒꯗꯕ ꯋꯥꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅꯕ ꯍꯥꯏꯗꯨꯅ ꯇꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯪꯕꯥꯅꯕꯤꯅ ꯂꯝꯕꯤꯗ ꯊꯣꯛꯇꯨꯅ ꯄꯥꯔꯤꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁ ꯅꯛꯀ ꯅꯥꯔꯦꯗ ꯉꯁꯥꯏꯗꯒꯤ ꯌꯦꯡꯕꯕꯨ ꯂꯥꯛꯇꯦꯕ ꯑꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯌꯨꯝꯗꯗꯤ ꯀꯅꯥꯒꯤ ꯇꯥꯄꯥꯔꯤ ꯉꯥꯏꯔꯨꯁꯤ ꯍꯧꯖꯤꯛꯅ ꯄꯥꯈꯠꯂꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯥꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯇꯥꯄꯥꯔꯤ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯦ
ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯇꯥ ꯑꯅꯤꯗ ꯄꯥꯎ ꯇꯝꯃꯤ꯫ ꯑꯣꯏ ꯇꯥ ꯄꯥꯔꯤ ꯂꯥꯎꯔꯦ ꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯅ ꯑꯁ ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯁꯤꯔꯦ꯫ ꯊꯥꯕꯂꯩꯅ ꯄꯥꯈꯠꯂꯁꯨ ꯄꯥꯈꯠꯅ ꯉꯁꯤꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯍꯧꯔꯣ ꯏꯕꯦꯝ꯫ ꯁꯤ ꯅꯁꯝ ꯅꯅꯥꯒꯗꯣ ꯁꯦꯝꯕꯤꯔꯒꯦ꯫ ꯀꯩꯅꯣꯍꯦ ꯅꯤꯡꯊꯝꯊꯥꯁꯤꯗ ꯍꯨꯃꯥꯡꯒ ꯀꯥꯔꯤꯁꯤꯕꯣ ꯑꯩꯗꯤ ꯁꯤꯔꯦꯗ꯫ ꯅꯌꯥ ꯌꯥꯝ ꯍꯤꯒꯠꯀꯅꯨꯀꯣ ꯑꯩꯒꯤ ꯃꯤꯍꯨꯜꯁꯦ ꯀꯩꯅꯣꯝ ꯇꯧꯔꯕꯅꯤ꯫ ꯁꯪꯕꯥꯅꯕꯤꯅ ꯏꯇꯥ ꯂꯥꯏꯖꯂꯦꯝꯕꯤ ꯅꯪ ꯁꯤꯗ ꯇꯥ ꯄꯥꯔꯤ ꯉꯥꯏꯍꯧꯔꯣ꯫ ꯏꯇꯥ ꯊꯥꯕꯂꯩ ꯏꯕꯥꯅꯤ ꯈꯣꯡꯅꯥꯡꯁꯤꯒꯤ ꯃꯅꯤꯡꯗ ꯂꯣꯠꯀꯦꯕ꯫ ꯏꯕꯥꯅꯤ ꯌꯥꯎꯔꯗꯤ ꯇꯥ ꯄꯥꯔꯤ ꯅꯣꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯥꯏꯔꯅꯤꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯇꯥ ꯑꯅꯤꯗꯨ ꯈꯣꯡꯅꯥꯡꯗꯨꯒꯤ ꯃꯅꯤꯡꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄꯥꯔꯤꯁꯨ ꯂꯥꯏꯖꯂꯦꯝꯕꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯕꯛꯀ ꯋꯥꯅ ꯍꯜꯂꯛꯄꯅꯦ ꯂꯥꯏꯖꯂꯦꯝꯕꯤ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯍꯥꯏꯅꯤꯡꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯑꯁꯤꯅ ꯀꯩꯗꯧꯔꯤꯕꯁꯤꯗ ꯋꯥꯅ ꯍꯜꯂꯛꯄꯅꯦ ꯑꯃꯨꯛ ꯊꯦꯡꯅꯔꯤꯕ ꯇꯧꯔꯤꯁꯦ ꯎꯁꯤꯟꯗꯕꯤ ꯆꯠꯂꯒꯦ꯫ ꯂꯥꯏꯖꯂꯦꯝꯕꯤꯅ ꯑꯁ ꯅꯪꯁꯤꯂꯦ ꯇꯧꯔꯤꯁꯦ ꯑꯁ ꯉꯁꯤꯗꯤ ꯄꯥꯈꯠꯄ ꯌꯥꯗꯦꯀꯣ ꯍꯦꯛꯇ ꯀꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯁꯨ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯨꯗ ꯂꯥꯏꯖꯂꯦꯝꯕꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯇꯞꯅ ꯐꯥꯊꯖꯔꯒ ꯄꯥꯔꯤꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯇꯥ ꯄꯥꯔꯤ ꯑꯁ ꯀꯧꯔꯒꯦꯅꯦ ꯈꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣꯝꯃ ꯈꯟꯈ꯭ꯔꯅꯤ ꯍꯦꯛꯇ ꯈꯨꯝꯃꯒꯦ꯫ ꯍꯩꯃ ꯂꯥꯏꯖꯂꯦꯝꯕꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ? ꯀꯩꯁꯨ ꯇꯧꯗꯦ ꯇꯥ ꯄꯥꯔꯤ ꯉꯥꯏꯔꯝꯕꯅꯤ꯫ ꯀꯩꯒꯤ ꯅꯪꯗꯤ ꯑꯩ ꯉꯥꯏꯔꯤꯕ? ꯇꯥ ꯄꯥꯔꯤꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯁꯨꯝ ꯉꯥꯏꯔꯝꯕꯅꯤ꯫ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯑꯁ ꯍꯥꯏꯔꯒꯦꯗ ꯇꯥ ꯄꯥꯔꯤ ꯑꯩ ꯇꯥ ꯄꯥꯔꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯅꯆꯜꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤꯁꯨ ꯍꯥꯏꯕꯤꯒꯅꯨ꯫ ꯇꯥ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯂꯒ ꯇꯥ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒꯦꯅ ꯉꯥꯏꯔꯝꯕꯅꯤ꯫ ꯋꯥꯁꯤ ꯇꯥꯕꯗ ꯄꯥꯔꯤ ꯃꯁꯥꯗꯣ ꯉꯥꯏꯍꯥꯛ ꯉꯛꯂꯗꯨꯅ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯂꯥꯏꯖꯂꯦꯝꯕꯤꯅ ꯄꯥꯔꯤ ꯃꯍꯥꯛꯇ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯕꯨ ꯄꯥꯔꯤ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯐꯝ ꯂꯩꯔꯝꯗꯦ꯫ ꯍꯦꯟꯅꯗꯨꯝ ꯂꯥꯏꯖꯂꯦꯝꯕꯤꯒ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯇꯟꯖꯕ ꯅꯨꯄꯥꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯥ ꯂꯥꯏꯖꯂꯦꯝꯕꯤꯅ ꯄꯥꯔꯤꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯉꯁꯥꯏꯗꯒꯤ ꯈꯣꯡꯅꯥꯡ ꯃꯅꯤꯡꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯁꯪꯕꯥꯅꯕꯤ ꯑꯃꯗꯤ ꯊꯥꯕꯂꯩ ꯃꯈꯣꯏꯅꯤꯁꯨ ꯌꯦꯡꯅꯔꯒ ꯇꯨꯃꯤꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯁꯪꯕꯥꯅꯕꯤꯅ ꯍꯩꯃ ꯅꯨꯡꯁꯤ ꯍꯥꯏꯈ꯭ꯔꯦꯕ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯋꯥꯔꯤ ꯃꯈꯥ ꯇꯥꯁꯤ ꯂꯥꯡꯒꯅꯨ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯄꯥꯔꯤ ꯂꯥꯏꯖꯂꯦꯝꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯑꯩꯅꯗꯤ ꯅꯪꯁꯦ ꯂꯩꯀꯥꯏꯒꯤ ꯏꯆꯜ ꯑꯃꯒꯨꯝꯅ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯉꯁꯤ ꯐꯥꯎꯕ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯝꯇ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯒ ꯅꯕꯨꯡꯒꯨꯝꯕ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯂꯤꯕ ꯅꯪꯒꯤ ꯃꯥꯏꯗꯣ ꯐꯖꯅꯗꯤ ꯊꯥꯕꯖꯥꯠ ꯑꯩꯅ ꯁꯤ ꯍꯥꯏꯗꯅ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯃꯐꯝꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯉꯁꯤꯗꯒꯤ ꯊꯥꯗꯣꯛ꯫ ꯑꯩ ꯏꯁꯥꯗ ꯍꯩꯅꯗꯕ ꯑꯃꯁꯨ ꯄꯣꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯅꯪ ꯂꯥꯛꯄꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯐꯖꯗꯦ ꯃꯇꯨꯡ ꯇꯧꯒꯅꯨ꯫ ꯏꯃꯥꯒ ꯏꯕꯥꯅꯤꯒꯤ ꯊꯕꯛꯇꯤ ꯃꯆꯥ ꯑꯩꯅ ꯑꯗꯨꯝ ꯇꯧꯒꯅꯤ꯫ ꯂꯩꯀꯥꯏꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯏ ꯑꯗꯨ ꯅꯠꯇꯅ ꯏꯇꯠ ꯇꯠꯇꯅ ꯂꯥꯛꯇꯒ ꯇꯧꯕꯁꯦ ꯑꯩ ꯄꯥꯝꯗꯦ꯫ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨꯅꯨ ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯑꯗꯨ ꯂꯥꯏꯖꯂꯦꯝꯕꯤꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯂꯥꯏꯖꯂꯦꯝꯕꯤꯗ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯕ ꯃꯇꯨꯡ ꯂꯥꯏꯖꯂꯦꯝꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯁꯪꯕꯥꯅꯕꯤꯒ ꯊꯥꯕꯂꯩꯒꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯄꯥꯔꯤ ꯆꯠꯈ꯭ꯔꯦ ꯈꯪꯂꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯗꯨ ꯃꯃꯥꯏꯗ ꯃꯈꯨꯠ ꯑꯅꯤꯅ ꯈꯨꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯪꯕꯥꯅꯕꯤꯅ ꯏꯇꯥ ꯂꯥꯏꯖꯂꯦꯝꯕꯤ ꯀꯞꯀꯅꯨꯁꯤ ꯑꯗꯨꯝꯅ ꯀꯞꯀꯗꯕ ꯅꯠꯇꯦ꯫ ꯊꯥꯕꯂꯩꯅ ꯁꯤ ꯅꯨꯄꯥ ꯃꯃꯥ ꯈꯛꯇꯔꯣ ꯀꯞꯂꯅꯨꯁꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯍꯧꯔꯤꯁꯦ ꯐꯔꯕꯅꯤ꯫ ꯇꯥ ꯄꯥꯔꯤꯁꯦ ꯑꯩꯗꯤ ꯐꯅ ꯐꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯋꯥ ꯉꯥꯡꯕꯗ ꯃꯉꯛ ꯌꯥꯝ ꯍꯥꯏꯒꯠꯄꯗꯧꯅ ꯇꯧ꯫ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤ ꯀꯥꯏꯅ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯐꯥꯎ ꯈꯪꯕꯤꯗ꯭ꯔꯕ ꯀꯅꯥ ꯑꯃꯗ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯄꯨꯝꯕ ꯍꯥꯏꯔꯨꯕ ꯑꯩꯅ ꯂꯥꯟꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯅ ꯇꯧꯖꯔꯨꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯑꯩ ꯇꯥ ꯄꯥꯔꯤꯒꯤ ꯃꯃꯥꯡꯗ ꯏꯃꯥꯏ ꯑꯁꯤ ꯎꯠꯇꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯁꯪꯕꯥꯅꯕꯤꯅ ꯌꯥꯔꯦꯁꯤ ꯇꯣꯛ ꯇꯄꯤꯗꯨꯝ ꯄꯥꯝꯃꯨꯏ꯫ ꯅꯨꯡꯁꯤ ꯍꯥꯏꯕꯕꯨ ꯀꯩꯒꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯗꯣꯏꯅꯣ? ꯃꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯗꯕ ꯃꯥꯒꯤꯗꯃꯛ ꯏꯇꯥꯅ ꯑꯗꯨꯝꯅ ꯀꯞꯀꯗꯕ ꯅꯠꯇꯦ꯫ ꯅꯀꯣꯛ ꯁꯤꯛꯅꯕꯅꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯔꯁꯦꯕ꯫ ꯊꯥꯕꯂꯩꯅ ꯁꯤ ꯇꯥꯕꯤꯒꯦ ꯑꯗꯨꯗꯤ ꯊꯣꯛꯄꯤꯒꯦ꯫ ꯇꯥ ꯄꯥꯔꯤ ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯤꯡꯉꯝꯃꯣꯏ ꯇꯣꯛꯑꯁꯤ ꯀꯞꯄꯗꯣ꯫
ꯑꯁꯨꯝꯅ ꯃꯇꯥꯅꯤꯅ ꯊꯦꯝꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯥꯔꯤꯗꯨ ꯉꯁꯥꯏ ꯂꯥꯏꯖꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨ ꯁꯨꯝ ꯅꯤꯡꯁꯤꯡꯂꯨꯔꯒ ꯍꯦꯟꯅ ꯃꯁꯥꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯤ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯃꯃꯥ ꯄꯤꯁꯛ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ "ꯍꯩ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ, ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦꯅꯦ, ꯆꯥꯛꯁꯤ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯏꯃꯥꯅ ꯆꯥꯊꯣꯛꯄꯤꯔꯣ, ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯕꯣ, ꯅꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯣ?" "ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯃꯥ, ꯑꯩ ꯉꯁꯤꯗꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯀꯌꯥ ꯄꯣꯛꯇ꯭ꯔꯦ." "ꯅꯠꯇꯦ ꯏꯆꯥꯕꯨ ꯏꯁꯥꯎ ꯁꯥꯎꯕꯒꯨꯝꯅ ꯇꯧꯔꯤꯕꯁꯤꯕꯨ ꯅꯇꯥꯎꯁꯤꯡꯒ ꯊꯕꯛ ꯃꯐꯝꯗꯒ ꯈꯠꯅꯔꯛꯂꯤꯕ꯭ꯔꯥ ꯏꯕꯥ?" "ꯅꯠꯇꯦ ꯏꯃꯥ, ꯍꯛꯆꯥꯡꯁꯦ ꯋꯥꯃꯟꯈꯤꯕꯅ ꯆꯥꯅꯤꯡꯕꯒ ꯄꯣꯛꯇ꯭ꯔꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ." "ꯐꯔꯦ ꯐꯔꯦ, ꯏꯃꯥ ꯆꯥꯊꯣꯛꯂꯨꯔꯒꯦ꯫ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯆꯥꯛꯇꯨ ꯆꯥꯁꯤꯜꯂꯨꯀꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯁꯥꯗꯣ ꯋꯥꯅꯤ꯫ ꯊꯕꯛꯀ ꯁꯨꯔꯨꯕꯒ ꯄꯣꯊꯥꯔꯣ ꯄꯣꯊꯥꯔꯣ, ꯏꯃꯥ ꯆꯥꯊꯣꯛꯂꯨꯔꯒꯦ." ꯁꯣꯝꯗꯁꯨ ꯂꯥꯏꯖꯂꯦꯝꯕꯤꯗꯨ ꯆꯥꯛ ꯊꯣꯡꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯨꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯕꯣꯛ ꯁꯥꯈꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ꯫ "ꯑꯕꯣꯛꯀꯤ ꯂꯥꯏꯖ, ꯏꯁꯨꯕꯨ ꯀꯩꯗꯧꯔꯒꯦ? ꯉꯁꯤꯗꯤ ꯏꯁꯨꯒꯤ ꯁꯛꯇꯝꯁꯦ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ꯫ ꯏꯁꯨꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ?" "ꯑꯕꯣꯛ, ꯃꯁꯨꯁꯤ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ." "ꯏꯁꯨꯕꯣ? ꯀꯔꯤꯒꯤ ꯏꯁꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ? ꯑꯕꯣꯛꯇ ꯍꯥꯏꯌꯨꯁꯦ꯫ ꯏꯁꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯒꯤ ꯃꯔꯝꯗꯣ ꯏꯕꯣꯛꯇ ꯍꯥꯏꯌꯨ." "ꯑꯕꯣꯛ, ꯑꯩꯁꯤ ꯏꯀꯥꯏ ꯈꯪꯗꯕ꯭ꯔꯥ? ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯏꯀꯥꯏ ꯈꯪꯗꯕ ꯀꯧꯕ꯭ꯔꯥꯕꯣ? ꯑꯕꯣꯛꯀꯤ ꯂꯥꯏꯖ, ꯏꯁꯨꯅ ꯍꯥꯏꯔꯤꯕꯗꯣ ꯑꯕꯣꯛ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯦꯡꯕꯗꯣ ꯑꯕꯣꯛꯇ ꯍꯥꯏꯌꯨꯁꯦ." ꯂꯥꯏꯖꯂꯦꯝꯕꯤ ꯃꯍꯥꯛꯅ ꯄꯥꯔꯤꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯨꯔꯦ ꯍꯥꯏꯅ ꯃꯕꯣꯛꯇ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯂꯦꯝꯕꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨꯁꯨ ꯄꯥꯔꯤ ꯃꯥꯅ ꯌꯥꯕꯤꯔꯛꯇ꯭ꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ "ꯑꯦ, ꯃꯥꯅ ꯑꯗꯨꯝꯅ ꯏꯁꯨꯗ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯑꯩꯒꯤ ꯏꯁꯨꯕꯨ ꯀꯔꯤ ꯋꯥꯠꯇꯅ ꯃꯁꯛꯅꯤ ꯃꯇꯧꯅꯦ? ꯑꯩ ꯇꯧꯒꯦꯀꯣ꯫ ꯃꯥꯅ ꯏꯁꯨꯗ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯕ? ꯑꯩ ꯍꯌꯦꯡ ꯃꯌꯨꯝ ꯆꯠꯇꯨꯅ ꯉꯥꯡꯂꯨꯒꯦꯕ ꯑꯩ." "ꯅꯠꯇꯦ ꯑꯕꯣꯛ, ꯑꯗꯨꯝꯅ ꯇꯧꯒꯅꯨ. ꯑꯩꯅ ꯂꯥꯟꯕꯅꯤ. ꯑꯩ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ ꯑꯕꯣꯛ. ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯔꯒ ꯑꯁꯨꯝꯅ ꯍꯥꯏꯕ ꯉꯝꯂꯤꯕ ꯑꯩꯁꯦ ꯁꯨꯝ ꯈꯜꯂꯨꯔꯒ ꯑꯩꯕꯨ ꯉꯝꯕꯁꯦ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦ." "ꯃꯥꯅ ꯅꯨꯡꯁꯤꯗꯦ, ꯏꯁꯨꯕꯨ ꯄꯥꯝꯗꯦ ꯍꯥꯏꯔꯕꯁꯨ ꯆꯨꯝꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦꯕ? ꯑꯩꯒꯤ ꯏꯁꯨꯕꯨ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯃꯥꯒꯤꯗꯣ? ꯑꯩꯒꯤ ꯏꯁꯨꯕꯨ ꯏꯀꯥꯏꯕ ꯈꯪꯗꯦ ꯀꯀꯥꯏꯗꯅ ꯍꯥꯏꯖꯕ ꯁꯥꯏ꯫ ꯍꯦꯔꯥ, ꯃꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯕꯅꯤꯗꯅ ꯇꯧꯕꯤꯕꯁꯤꯗ ꯑꯩꯈꯣꯏꯕꯨ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ꯫ ꯃꯃꯥꯅ ꯃꯕꯨꯛꯆꯦꯜ ꯇꯞꯄꯤ, ꯃꯕꯨꯛ ꯃꯄꯥꯎ ꯐꯩ ꯍꯥꯏꯗꯅ ꯃꯆꯥꯁꯨ ꯑꯗꯨꯛ ꯐꯔꯝꯒꯗ꯭ꯔꯥ ꯈꯟꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯟꯅꯔꯦꯗꯅ." "ꯑꯕꯣꯛ, ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯕꯣꯛꯅ ꯍꯥꯏꯔꯨꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯇꯪꯗꯤ ꯇꯧꯕꯤꯅꯨ ꯑꯕꯣꯛ. ꯅꯁꯨꯅ ꯁꯣꯏꯈꯤꯕ ꯉꯥꯛꯇꯅꯤ." "ꯏꯁꯨꯅ ꯍꯥꯏꯔꯨꯔꯅꯨ ꯍꯥꯏꯔꯕꯅꯤꯅ ꯑꯕꯣꯛꯁꯨ ꯌꯥꯏ. ꯑꯗꯨꯕꯨꯅꯦ, ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯨꯄꯥ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯏꯁු ꯋꯥꯈꯜ ꯁꯣꯟꯊꯕ ꯌꯥꯗꯦꯀꯣ. ꯏꯁꯨꯒꯤꯗꯃꯛ ꯑꯕꯣꯛ ꯂꯩꯔꯤ." ꯑꯁꯨꯝꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯃꯕꯣꯛꯅ ꯃꯕꯨꯛꯅꯤꯡ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯂꯥꯏꯖꯂꯦꯝꯕꯤꯅ ꯄꯥꯔꯤꯗ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯈꯥꯕ, ꯈꯦꯂꯦꯟ ꯃꯈꯣꯏ ꯃꯇꯥꯎ ꯁꯥꯟꯅꯕ ꯑꯣꯏꯕꯅ ꯄꯥꯎ ꯑꯗꯨꯁꯨ ꯈꯥꯕꯒꯤ ꯅꯥꯀꯣꯡ ꯌꯧꯔꯛꯈꯤ꯫ ꯈꯦꯂꯦꯟꯅ, "ꯑꯁꯦꯡꯕꯅꯤ ꯈꯥꯕ, ꯂꯥꯏꯖꯂꯦꯝꯕꯤꯅ ꯄꯥꯔꯤꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ. ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯩꯈꯣꯏ ꯄꯥꯔꯤꯅ ꯂꯥꯏꯖꯂꯦꯝꯕꯤꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕꯁꯤꯅꯤ. ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯌꯥꯗꯅ ꯂꯩꯕꯒ ꯍꯟꯗꯛꯅ ꯍꯦꯟꯅ ꯌꯥꯗ꯭ꯔꯕꯅꯤ ꯃꯥꯗꯤ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯃꯤꯡ ꯄꯟꯕ ꯐꯥꯎꯕ." ꯈꯥꯕ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯄꯥꯔꯤ ꯃꯥꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯒꯦꯔꯥ ꯅꯨꯡꯁꯤꯔꯣꯏꯒꯦꯔꯥ, ꯈꯥꯕ ꯑꯩꯅ ꯈꯟꯈꯤꯕ ꯋꯥꯈꯜꯗꯤ ꯍꯣꯡꯂꯔꯣꯏ. ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ." "ꯃꯅꯤꯅ ꯃꯗꯨꯗ ꯂꯨꯔꯤꯕꯗꯤ ꯏꯇꯥꯎ ꯈꯥꯕ, ꯂꯥꯏꯖꯂꯦꯝꯕꯤꯗ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕꯗ ꯂꯥꯏꯖꯂꯦꯝꯕꯤ ꯃꯍꯥꯛꯅꯕꯨ ꯌꯥꯕꯤꯔꯛꯀꯗ꯭ꯔꯅꯦ?" ꯋꯥꯍꯩꯁꯤꯗ ꯈꯥꯕ ꯃꯅꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯒꯦꯔꯥ, ꯂꯥꯏꯖꯂꯦꯝꯕꯤꯗꯤ ꯑꯩꯒꯤ ꯑꯣꯏꯔꯗꯕꯅꯤ. ꯀꯩꯒꯨꯝꯕ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯛꯂꯕꯗꯤ ꯐꯔꯦ. ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯣꯛꯂꯕ ꯃꯥꯕꯨ ꯑꯩꯅ ꯐꯥꯔꯒ ꯑꯩꯒꯤ ꯑꯣꯏꯒꯅꯤ." ꯈꯦꯂꯦꯟꯅ, "ꯍꯦꯔꯥ ꯏꯇꯥꯎ ꯈꯥꯕ, ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯐꯥꯕ ꯈꯣꯠꯄ ꯆꯠꯅꯔꯤꯕ꯭ꯔꯅꯦ? ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯐꯥꯔꯒ ꯐꯨꯕꯗ ꯁꯤꯅꯤ ꯈꯪꯗ꯭ꯔꯤ." "ꯑꯩ ꯃꯨꯗꯨꯁꯥ, ꯂꯩꯀꯥꯏꯗ ꯀꯩꯗꯧꯗꯣꯔꯤꯒꯦ? ꯃꯁꯨꯡ ꯃꯕꯦꯟꯗꯪ ꯂꯩꯕ ꯌꯨꯝꯗꯨꯗ ꯈꯥꯕ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯂꯩꯀꯥꯏ ꯃꯤꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯣꯏ. ꯑꯗꯨꯕꯨ ꯑꯩ ꯐꯖꯅ ꯍꯥꯏꯔꯒꯗꯤ ꯌꯦꯡꯈꯤꯅꯤ." ꯑꯁꯨꯝꯅ ꯈꯥꯕꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯃꯥꯒꯤ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯄꯣꯔꯝ ꯌꯥꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯏꯄꯥꯟ ꯀꯌꯥꯁꯨ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯄꯥꯔꯤ ꯍꯣꯏꯗ ꯇꯣꯏꯅ ꯆꯠꯄꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯑꯁꯨꯝꯅ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯂꯛꯈꯤꯗꯕꯒꯤ ꯃꯇꯥ ꯑꯅꯤꯅ ꯃꯥꯕꯨ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯆꯦꯟꯈꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯪꯕꯥꯅꯕꯤꯅ, "ꯏꯁ ꯃꯤ ꯃꯆꯥꯗꯤ ꯃꯄꯥꯟ ꯏꯄꯥꯟꯒ ꯊꯣꯛꯇꯕꯤ ꯊꯕꯛ ꯀꯌꯥꯝ ꯐꯗꯅ ꯂꯩꯔꯝꯃꯤꯀꯣ. ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡꯉ ꯈꯞꯄ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯤ. ꯑꯗꯨꯒꯤ ꯈꯞꯂꯝꯃꯅꯤ. ꯏꯇꯥꯅꯤꯗꯤ ꯀꯔꯥꯏ ꯆꯠꯂꯨꯏꯅꯣ?" ꯊꯥꯕꯂꯩꯅ, "ꯏꯕꯦꯝꯃ ꯎꯗꯕ ꯀꯨꯏꯔꯦ, ꯅꯁꯛ ꯅꯇꯧꯒꯗꯣ ꯀꯝꯗꯧꯔꯤꯒꯦ ꯍꯥꯏꯗꯅ ꯌꯦꯡꯕ ꯂꯥꯛꯏꯅꯦ."
ꯁꯪꯕꯥꯅꯕꯤꯅ ꯑꯗꯨꯅꯤ ꯉꯝꯕꯨ ꯉꯝꯃꯤ ꯏꯕꯦꯝꯃ ꯅꯪ ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯍꯦꯛ ꯂꯩꯔꯒ ꯂꯩꯔꯤꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯁꯨ ꯅꯠꯇꯦ ꯍꯩꯕ ꯍꯩꯅꯕ꯭ꯔꯣ ꯅꯪꯕꯣ ꯃꯄꯥꯟ ꯊꯣꯛꯇꯕꯤ ꯂꯩꯕꯁꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯤ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯗ ꯀꯅꯥ ꯑꯃꯁꯨ ꯎꯗ꯭ꯔꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯔꯒ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯐꯩ ꯁꯪꯕꯥꯅꯕꯤꯅ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯁꯤ ꯀꯗꯥꯏ ꯆꯦꯡꯒꯗꯣ ꯑꯩꯈꯣꯏ ꯈꯞꯇꯣꯛꯄꯤꯔꯒꯦ ꯁꯠ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯏꯇꯥꯕ ꯍꯧꯕ ꯂꯥꯛꯏꯅꯤ ꯃꯄꯥꯟ ꯏꯄꯥꯟ ꯁꯨꯝ ꯊꯣꯛꯇꯕꯤ ꯂꯩꯔꯗꯤ ꯉꯥꯎꯔꯛꯑꯅꯤ ꯏꯕꯦꯝꯃ ꯅꯪ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯒꯤ ꯑꯝꯇ ꯆꯠꯅꯤꯡꯕ ꯊꯣꯛꯅꯤꯡꯕ ꯇꯧꯗ꯭ꯔꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯏ ꯑꯗꯨꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯅ ꯐꯩ ꯊꯣꯛꯂꯕꯗꯤ ꯎꯔꯣꯏꯗꯕ ꯁꯛꯇꯝ ꯀꯌꯥ ꯑꯃꯁꯨ ꯎꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯀꯩꯝ ꯆꯠꯅꯤꯡꯗꯦꯗ ꯊꯥꯕ ꯂꯩꯅ ꯏꯇꯥ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯝꯅ ꯁꯨꯝ ꯈꯟꯖꯤꯟꯗꯅ ꯂꯩꯒꯅꯨ ꯅꯗꯥ ꯑꯩꯈꯣꯏꯒ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯇꯧꯕꯁꯤꯅ ꯏꯇꯥꯒꯤ ꯋꯥꯈꯜꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯑꯗꯨꯒ ꯇꯥꯄꯥꯔꯤꯁꯨ ꯍꯧꯖꯤꯛꯇꯤ ꯄꯥꯛꯅ ꯎꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯏꯇꯥꯅ ꯊꯦꯡꯅꯅꯤ ꯎꯅꯅꯤꯅ ꯄꯥꯈꯠꯂꯤꯗꯣ ꯀꯩꯁꯨꯝ ꯄꯥꯈꯠꯂꯨꯔꯅꯨ ꯁꯪꯕꯥꯅꯕꯤꯅ ꯑꯗꯨꯅꯤ ꯏꯇꯥꯁꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯜꯂꯒ ꯍꯦꯟꯅ ꯉꯥꯎꯔꯛꯅꯕꯅꯤ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯕꯨ ꯃꯤꯅ ꯍꯥꯏꯅꯗꯕ ꯋꯥꯔꯣ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯇꯥ ꯄꯥꯔꯤ ꯎꯅꯤ ꯍꯥꯏꯗꯅꯕꯨ ꯏꯇꯥꯕꯨ ꯁꯨꯝ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯤ ꯏꯇꯥꯕꯨ ꯂꯩꯕ ꯉꯝꯃꯗ꯭ꯔꯣ ꯉꯝꯕ ꯇꯥꯕꯅꯤ ꯑꯩ ꯇꯥ ꯄꯥꯔꯤꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯏ ꯑꯁꯦ ꯎꯠꯂꯔꯣꯏ ꯈꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯥ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯕꯣꯛ ꯁꯥꯈꯤ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯁꯨ ꯑꯅꯤꯁꯨ ꯂꯥꯛꯑꯝꯃꯤꯗꯅ ꯊꯥꯕꯂꯩꯅ ꯍꯣꯏ ꯑꯕꯣꯛ ꯏꯇꯥ ꯂꯥꯏꯖꯂꯦꯝꯕꯤꯁꯦ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯃꯄꯥꯟ ꯏꯄꯥꯟ ꯄꯥꯛꯅ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯧꯕ ꯂꯥꯛꯑꯝꯃꯤꯅꯤ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯔ ꯍꯧꯕ ꯂꯥꯛꯎꯅꯦ ꯑꯩꯒꯤ ꯏꯁꯨꯁꯤ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯣꯏꯒ ꯀꯣꯏꯕ ꯂꯥꯡꯕ ꯇꯧꯖꯕ ꯃꯥꯅ ꯍꯟꯗꯛꯁꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯎ ꯌꯥꯗꯦ ꯌꯨꯝꯗ ꯂꯩꯔꯕꯁꯨ ꯎꯪꯗꯨꯅꯇ ꯂꯩ ꯃꯥꯒꯤ ꯊꯕꯛ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯕꯁꯤ ꯑꯕꯣꯛꯁꯤ ꯋꯥꯈꯜ ꯋꯥꯏꯅꯦ ꯁꯪꯕꯥꯅꯕꯤꯅ ꯇꯨ ꯇꯥꯕ꯭ꯔꯥ ꯑꯕꯣꯛꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯅꯁꯥꯒꯤꯒ ꯈꯟꯒꯅꯨ ꯑꯕꯣꯛꯀꯤꯁꯨ ꯈꯜꯂꯨ ꯏꯇꯥꯅ ꯋꯥꯈꯜ ꯋꯥꯅ ꯂꯩꯕ ꯎꯔꯒ ꯑꯕꯣꯛ ꯍꯦꯟꯅ ꯋꯥꯔꯤꯅꯤ ꯍꯧꯈꯤꯕꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯇꯨꯅ ꯅꯇꯥ ꯑꯩꯈꯣꯏꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦ ꯆꯣ ꯏꯇꯥꯒꯤ ꯁꯅꯥꯕꯨꯟꯗꯣ ꯄꯨꯊꯣꯔꯛꯑꯣ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯁꯦ ꯋꯥꯈꯜꯗꯣ ꯉꯥꯏꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯊꯣꯛꯑꯣ ꯑꯁꯨꯝꯅ ꯃꯇꯥ ꯑꯅꯤꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯥꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯁꯨ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯄꯥꯔꯤ ꯃꯍꯥꯛꯇꯤ ꯌꯥꯎꯔꯛꯂꯝꯗꯦ ꯄꯥꯔꯤ ꯃꯥꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯂꯥꯏꯖꯂꯦꯝꯕꯤꯒ ꯊꯦꯡꯅꯅꯤ ꯈꯟꯕꯗꯒꯤ मासु थबक चतप खुदिंग लाइजलेम्बी होगी लंबीरोम फाउदबी चलमी लाइजलेम्बीना अस नाइखोइदा आदि लाक्लिबसिबु ता खाबो नत्रो ओइरमाल अस आई गमरो ता पारी यावब्रमते येंग अइना सि थोनिसे साइ खंगमनि संगबानबीना ममिकादो संगदोक्लगा येंगी यावदे दे ता नंगबो असिदि ता खाबगा ता खैलेन अदुगा ता मनिगा मोइनि थाबलेना कदुमदनो माना लोइसिदा थोक्लोहे ता पारी यावदे मि नंगबो यावदेबा अस फारेदा अदो मोइदि खंगमोइद्रो अइना हाइख्रिबो वासिंगदो संगबानबीना खंगदेदा सुम पुंजबगी वानी ता पारीदी ता तोंपोका अयामन पुलिदुदी अदुना मखोइदा कैसु तमलमोइदा मनी ए इदा असिदा नुपी हुम लाइसिबु लाइजलेम्बी होइना द्रो खेलेना मानी दाउखाबा मतांग चप चारे लाइजलेम्बीसु यावरे इखोइ दाउ नाइनिंग वासिंगदो ngasidi hayo kitang thengthabada nahan muksu लाइजलेम्बीना पारीदा नुंगसी फोंदोमिदुनि तांजा फंगनिङाइसिदा हेक्ता ngasidi हाइरुसु ngasidi अꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯋꯥꯁꯤꯡꯁꯦ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯁꯨ ꯁꯨꯝ ꯂꯥꯏꯖꯂꯦꯝꯕꯤ ꯍꯣꯏꯔꯣꯝꯗ ꯅꯛꯁꯤꯜꯂꯛꯂꯝꯃꯤ ꯈꯥꯕꯅ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯂꯩꯔꯒ ꯈꯦꯂꯦꯟ ꯑꯃꯗꯤ ꯃꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏꯖꯂꯦꯝꯕꯤ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯈꯦꯂꯦꯟꯅ ꯏꯆꯜꯁꯤꯡ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯑꯝꯃꯤꯔꯣ ꯁꯪꯕꯥꯅꯕꯤꯅ ꯍꯣꯏ ꯇꯥ ꯈꯦꯂꯦꯟ ꯍꯣꯏꯗꯤ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯑꯗꯨ ꯂꯥꯏꯖꯂꯦꯝꯕꯤ ꯅꯪ ꯑꯩꯈꯣꯏ ꯏꯇꯥꯎ ꯈꯥꯕꯅ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯍꯥꯏꯔꯤ ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯦ ꯃꯅꯤꯅ ꯑꯗꯨꯗꯤ ꯃꯁꯥꯗ ꯍꯪꯉꯨ ꯇꯨ ꯑꯁꯤꯗ ꯅꯣꯏ ꯇꯥ ꯈꯥꯕꯗꯣ ꯅꯪ ꯉꯥꯏꯔꯒ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯇꯥ ꯑꯍꯨꯝꯗꯨ ꯌꯦꯡꯅꯩ ꯂꯥꯏꯖꯂꯦꯝꯕꯤ ꯈꯥꯕꯅ ꯂꯩꯔꯤꯕ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯥ ꯈꯥꯕ ꯀꯩ ꯋꯥ ꯍꯥꯏꯗꯣꯏꯅꯣ ꯂꯥꯏꯖꯂꯦꯝꯕꯤ ꯅꯕꯨꯡꯁꯦ ꯏꯆꯜꯗ ꯋꯥ ꯑꯝꯇ ꯁꯨꯝ ꯍꯥꯏꯒꯦ ꯇꯧ ꯑꯗ ꯃꯇꯥꯡꯁꯤ ꯁꯨꯝ ꯆꯥꯗꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯀꯩ ꯋꯥꯅꯣ ꯇꯥ ꯈꯥꯕ ꯑꯇꯩ ꯅꯠꯇꯦꯗ ꯂꯥꯏꯖꯂꯦꯝꯕꯤ ꯅꯪ ꯅꯕꯨꯡꯕꯨ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ 이반이 ꯅꯨꯡꯁꯤꯅꯔꯁꯤ ꯂꯥꯏꯖꯂꯦꯝꯕꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯀꯔꯤꯁꯨ ꯋꯥꯠꯇꯅ ꯊꯝꯕꯤꯒꯦ ꯀꯩꯅꯣ ꯇꯥ ꯈꯥꯕ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯗꯤ ꯇꯥ ꯈꯥꯕꯕꯨ ꯏꯕꯨꯡꯒꯨꯝꯅ ꯈꯟꯖꯩ ꯑꯩ ꯋꯥꯗꯣ ꯌꯥꯕ ꯉꯝꯖꯔꯣꯏ ꯑꯣ ꯑꯗꯨꯒ ꯄꯥꯔꯤꯗꯤ ꯂꯩꯀꯥꯏꯁꯤꯒꯤ ꯅꯕꯨꯡ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯁꯦ
ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯩꯀꯥꯏꯁꯤꯒꯤ ꯏꯕꯨꯡꯒꯨꯝꯅ ꯈꯜꯂꯤ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯄꯥꯔꯤꯅꯁꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯌꯥꯕꯤꯔꯛꯇ꯭ꯔꯦ ꯅꯪꯅ ꯄꯥꯔꯤꯗ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯈꯥꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯈꯟꯕꯅ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯐꯕ ꯑꯣꯏꯗꯧꯔꯤꯕꯅꯤ ꯅꯌꯨꯝꯗꯨꯗ ꯅꯕꯣꯛꯅꯤꯅ ꯑꯍꯜ ꯑꯣꯏꯔꯕꯤꯗꯨꯒ ꯅꯪꯒꯗꯪ ꯂꯩꯕ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅ ꯅꯅꯤꯡ ꯇꯧꯖꯧ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯄꯪꯕꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯈꯥꯕꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯂꯥꯏꯖꯂꯦꯝꯕꯤꯅ ꯈꯥꯕꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯤ ꯈꯪꯕ꯭ꯔꯅ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯃꯥ ꯏꯄꯥ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯍꯨ ꯊꯛꯇꯨꯅ ꯁꯤꯖꯈꯤꯒꯦ ꯑꯗꯨ ꯅꯪ ꯍꯥꯏꯒꯠꯄ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯈꯨꯄꯥꯛꯁꯤꯅ ꯊꯥꯔꯤꯕꯁꯦ ꯃꯇꯤꯛ ꯆꯥꯔꯕ ꯑꯗꯨꯒ ꯑꯩꯅ ꯇꯥꯄꯥꯔꯤ ꯅꯨꯡꯁꯤꯕꯗꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯈꯛꯀꯤ ꯅꯠꯇꯦ ꯇꯥꯄꯥꯔꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯇꯥꯄꯥꯔꯤ ꯅꯨꯡꯁꯤꯕꯗꯤ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯤꯈꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯂꯦꯝꯕꯤ ꯁꯥꯎꯅ ꯊꯣꯛꯂꯛꯂꯝꯃꯤ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨ ꯄꯪꯂꯥꯞ ꯂꯥꯞꯅꯕ ꯅꯠꯇꯕꯅꯤꯅ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯁꯤꯡꯗꯨꯅꯁꯨ ꯎꯔꯝꯃꯤ ꯃꯅꯤꯅ ꯑꯣ ꯆꯥꯔꯦꯗꯅ ꯉꯁꯤꯗꯤ ꯈꯨꯄꯥꯛ ꯐꯖꯕ ꯑꯃ ꯅꯥꯔꯝꯅꯤꯍꯦ ꯃꯈꯣꯟꯕꯨ ꯐꯖꯅ ꯍꯧꯋꯤꯅꯦ ꯁꯦꯠ ꯂꯥꯎꯋꯦ ꯊꯥꯕꯂꯩꯅ ꯀꯩꯅꯣ ꯇꯧꯏꯁꯤꯅ ꯏꯇꯥ ꯂꯥꯏꯖꯂꯦꯝꯕꯤꯅ ꯇꯥ ꯈꯥꯕꯗ ꯈꯨꯄꯥꯛꯅ ꯊꯥꯈ꯭ꯔꯤꯁꯤꯕꯨ ꯀꯩꯅꯣꯕꯤ ꯁꯪꯕꯥꯅꯕꯤꯅ ꯑꯗꯨꯅꯤ ꯇꯥ ꯈꯥꯕꯅ ꯄꯥꯔꯤꯒꯤ ꯄꯥꯎꯒ ꯆꯦꯜꯂꯛꯏ ꯆꯥꯠꯂꯕ ꯏꯇꯥꯅ ꯁꯥꯎꯕ ꯌꯥꯕ ꯋꯥꯒ ꯍꯥꯏꯔꯨꯔꯤ ꯆꯥꯠꯂꯣ ꯁꯤꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯁꯪꯕꯥꯅꯕꯤꯅ ꯀꯩꯗꯧꯔꯒꯦ ꯏꯇꯥ ꯂꯥꯏꯖ ꯅꯪꯅ ꯇꯥ ꯈꯥꯕꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤꯁꯤꯕꯣ ꯏꯇꯥ ꯏꯁꯤꯡꯒꯝꯅ ꯁꯣꯛꯂꯒꯨꯝꯁꯤ ꯅꯛꯎ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯩ ꯋꯥꯗꯣ ꯌꯨꯝꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯑꯩ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯏꯇꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯥꯒꯤ ꯈꯨꯗꯥꯡꯗꯨ ꯂꯥꯏꯖꯂꯦꯝꯕꯤꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯊꯥꯕꯂꯩꯁꯨ ꯃꯇꯥ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯈꯦꯂꯦꯟꯒ ꯃꯅꯤꯒꯁꯨ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯈꯦꯂꯦꯟꯅ ꯏꯇꯥꯎ ꯈꯥꯕ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎꯅ ꯂꯥꯏꯖꯂꯦꯝꯕꯤꯁꯤꯗ ꯏꯇꯥꯎꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯦꯛꯇ ꯊꯥꯔꯝꯃꯤꯁꯤꯕꯣ ꯈꯥꯕ ꯃꯃꯤꯠꯇ ꯏ ꯀꯥꯕ ꯃꯈꯩ ꯁꯥꯎꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯃꯥꯒꯨꯝꯕꯤꯅꯁꯨ ꯈꯥꯕꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯁꯥꯏ ꯃꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯂꯥꯏꯖꯂꯦꯝꯕꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯐꯥꯔꯒ ꯈꯥꯕꯒꯤ ꯅꯨꯄꯤ ꯑꯣꯏꯍꯟꯒꯅꯤ ꯑꯁꯨꯝꯅ ꯈꯥꯕꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯃꯥꯒꯤ ꯑꯣꯏꯅꯕ ꯐꯥꯔꯒ ꯑꯣꯏꯔꯕꯁꯨ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤꯔꯝꯃꯤ ꯄꯤꯁꯛꯅ ꯏꯃꯥꯒꯤ ꯄꯥꯔꯤꯌꯥ ꯏꯆꯥꯕꯨ ꯉꯁꯤꯗꯤ ꯊꯕꯛꯀ ꯆꯠꯊꯣꯛꯂꯔꯣꯏꯗ꯭ꯔꯣ ꯆꯠꯀꯅꯤ ꯏꯃꯥ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯆꯠꯂꯒꯦꯅ ꯇꯧꯕꯅꯤ ꯐꯔꯦ ꯐꯔꯦ ꯉꯥꯏꯈꯣꯅꯦ ꯍꯟꯗꯛ ꯃꯔꯛꯁꯤ ꯏꯆꯥ ꯂꯥꯏꯖꯂꯦꯝꯕꯤꯗꯨ ꯑꯩꯈꯣꯏꯗꯒꯤ ꯏꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦꯅꯦ ꯃꯥꯕꯨ ꯃꯁꯥꯒ ꯉꯝꯗ꯭ꯔꯕ ꯖꯥꯠꯂ ꯃꯤꯒꯤ ꯃꯌꯨꯝꯗꯕꯨ ꯍꯦꯛꯇ ꯄꯪꯂꯥꯛ ꯂꯥꯛꯄ ꯌꯥꯕ ꯃꯊꯧ ꯂꯩꯇꯕꯒꯤ ꯋꯥꯅꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯄꯪꯂꯥꯛ ꯂꯥꯛꯄ ꯍꯥꯏꯔꯤꯁꯦ ꯇꯥꯅꯤꯡꯗꯦꯍꯦ ꯅꯪꯅ ꯑꯉꯥꯡꯗꯨꯗ ꯄꯉꯥꯡꯗ ꯉꯥꯡꯕꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤ ꯎꯗ꯭ꯔꯣ ꯅꯪꯅ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯍꯅꯨꯕꯤ ꯑꯩꯅ ꯏꯊꯟꯇ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯕꯨ ꯇꯧꯒꯗ꯭ꯔꯥ ꯀꯩꯊꯦꯜ ꯀꯥꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯊꯕꯛ ꯃꯌꯥꯝꯁꯤ ꯉꯝꯗꯕ ꯃꯇꯝꯗ ꯂꯥꯏꯖꯂꯦꯝꯕꯤ ꯂꯥꯛꯇꯨꯅ ꯇꯧꯕꯤꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅꯤ ꯃꯊꯧ ꯂꯩꯇꯕ ꯍꯥꯏꯔꯤꯁꯦ ꯃꯥꯕꯨ ꯃꯌꯨꯝꯗ ꯊꯕꯛ ꯀꯝꯇ ꯇꯧꯅꯤꯡꯉꯥꯏ ꯂꯩꯖꯗ꯭ꯔꯕ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯗ ꯂꯥꯛꯇꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤ ꯌꯨꯝꯗ ꯂꯩꯁꯥꯕꯤꯅ ꯄꯪꯆꯪꯗ ꯆꯪꯕ ꯄꯪꯂꯥꯛꯇ ꯂꯥꯛꯄꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯀꯣ ꯅꯃꯥ ꯑꯩꯅ ꯅꯥꯔꯤꯉꯩ ꯃꯇꯝꯗ ꯂꯥꯏꯖꯂꯦꯝꯕꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯏꯆꯥꯗꯤ ꯅꯨꯄꯥꯅꯤ ꯁꯥꯗꯅ ꯆꯥꯛ ꯏꯁꯤꯡ ꯀꯥꯏꯁꯦ ꯅꯣꯡꯃꯇ ꯊꯣꯡꯉꯨ ꯌꯥꯈꯤꯗ꯭ꯔꯕꯅꯤ ꯏꯆꯥ ꯂꯥꯏꯖ ꯂꯥꯛꯇꯅ ꯆꯥꯛꯀ ꯊꯣꯡꯕꯤꯗꯅ ꯅꯪꯁꯨ ꯆꯥꯈ꯭ꯔꯤꯕꯗꯨꯅꯤ ꯍꯦꯔꯥ ꯑꯩꯅꯗꯤ ꯁꯣꯝꯗ ꯏꯆꯥ ꯂꯥꯏꯖꯁꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯗꯅ ꯏꯅꯦ ꯁꯈꯤꯗ ꯍꯥꯏꯔꯨꯒꯦ ꯇꯧꯔꯤ ꯀꯥꯟꯁꯤꯗ ꯄꯔꯤꯉꯛꯅ ꯀꯔꯤ ꯏꯃꯥ ꯅꯪ ꯊꯣꯛꯇꯧꯅꯨꯀꯣ ꯑꯩ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯊꯕꯛꯁꯦ ꯍꯩꯅꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯖꯂꯦꯝꯕꯤꯗꯤ ꯂꯩꯀꯥꯏꯁꯤꯒꯤ ꯏꯆꯜꯅꯤ ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯃꯣꯏ ꯀꯔꯤ ꯍꯩꯅꯗꯕ ꯅꯪꯅ ꯈꯜꯂꯤꯁꯤꯕꯨ ꯍꯅꯨꯕꯤ ꯑꯩꯁꯤ ꯑꯣꯠꯂꯒ ꯋꯥꯍꯜꯂꯒ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯆꯥ ꯂꯥꯏꯖꯂꯦꯝꯕꯤꯒꯨꯝꯕꯤ ꯑꯐꯕꯤ ꯅꯨꯄꯤꯗꯤ ꯑꯇꯥꯡꯕꯅꯤ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯎꯖꯕ ꯏꯆꯥ ꯂꯥꯏꯖꯂꯦꯝꯕꯤꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯔꯗꯕꯅꯤ ꯑꯗꯨꯒ ꯅꯪꯁꯨꯅꯤ ꯅꯪ ꯍꯦꯛ ꯑꯉꯥꯡꯗꯨꯗ ꯉꯥꯡꯕꯤꯕꯗꯣ ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯔꯣꯏ ꯃꯁꯨ ꯃꯕꯦꯟ ꯈꯛ ꯂꯩꯔꯤꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯌꯦꯡ ꯃꯕꯣꯛꯇꯨꯅ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯏꯆꯥ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯀꯅꯥ ꯂꯩꯔꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯀꯔꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯗꯤ ꯏꯆꯥ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯍꯣꯡꯂꯔꯣꯏꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯤꯁꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯨ ꯄꯤꯁꯛ ꯃꯍꯥꯛꯇꯤ ꯈꯪꯕ ꯅꯠꯇꯦ ꯑꯁꯤ ꯑꯣꯏꯔꯕꯁꯨ ꯄꯤꯁꯛꯅꯗꯤ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯃꯍꯥꯛꯀꯤ ꯃꯃꯧ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯄꯥꯝꯖꯔꯝꯃꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯃꯊꯥ ꯁꯥꯔꯤꯗ ꯑꯩꯕꯨ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯂꯨꯍꯣꯡꯕ ꯉꯝꯃꯔꯣꯏ ꯃꯥꯗꯤ ꯂꯩꯀꯥꯏꯒꯤ ꯏꯆꯜꯒꯨꯝꯕꯅꯤ ꯍꯣꯏ ꯂꯥꯏꯖꯂꯦꯝꯕꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯕꯨꯗꯤ ꯌꯥꯝꯅ ꯄꯥꯡꯕꯤ
ꯃꯥꯒꯤ ꯃꯇꯧꯁꯤꯒ ꯑꯩ ꯋꯥꯈꯜꯁꯤ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯗ ꯄꯥꯔꯤ ꯃꯍꯥꯛꯁꯨ ꯅꯍꯥꯟ ꯂꯥꯏꯖꯂꯦꯝꯕꯤꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗꯨꯗꯒꯤ ꯃꯁꯥꯗ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯍꯩꯅꯗꯕꯅ ꯌꯣꯝꯂꯕꯁꯨ ꯃꯍꯥꯛꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛꯅ ꯉꯥꯡꯂꯨꯔꯤꯕꯁꯤꯡ ꯑꯗꯨ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯤꯕꯅꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯃꯈꯣꯏꯒꯤ ꯇꯧꯕꯤꯔꯤꯕ ꯃꯇꯦꯡ ꯃꯌꯥꯝ ꯑꯃꯗꯤ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯄꯥꯔꯤ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ ꯃꯃꯥ ꯄꯤꯁꯛꯅꯒ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯝꯕꯁꯤꯗ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖꯂꯦꯝꯕꯤꯅ ꯆꯥꯛ ꯊꯣꯡꯂꯤ ꯁꯥꯈꯤꯅ ꯃꯩ ꯇꯦꯛꯇꯨꯅ ꯃꯆꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯥꯏꯖꯂꯦꯝꯕꯤ ꯍꯣꯏꯒꯤ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯀꯟꯅ ꯍꯦꯛꯇ ꯊꯤꯜꯂꯛꯂꯝꯃꯤ ꯀꯅꯥꯅꯣꯅꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯊꯣꯡ ꯑꯁꯨꯛ ꯀꯟꯅ ꯊꯤꯜꯂꯛꯂꯤꯕꯁꯤꯕꯣ ꯑꯕꯣ ꯑꯩ ꯌꯦꯡꯂꯨꯒꯦ ꯁꯥꯈꯤꯒ ꯂꯥꯏꯖꯂꯦꯝꯕꯤꯒꯁꯨ ꯀꯔꯤꯁꯨ ꯐꯠꯇꯕ ꯈꯜꯂꯨꯗꯕꯅ ꯊꯣꯡ ꯑꯗꯨ ꯂꯥꯏꯖꯂꯦꯝꯕꯤꯅ ꯍꯥꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯈꯥꯕꯗꯨ ꯃꯃꯤꯠꯀꯗꯨ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯒ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯂꯥꯏꯖꯂꯦꯝꯕꯤ ꯈꯪꯂꯗꯨꯅ ꯏꯃꯥ ꯃꯁꯨꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯁꯥꯈꯤꯁꯨ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤ ꯅꯪꯒꯤ ꯇꯥ ꯈꯥꯕꯅꯤꯅꯦ ꯑꯩꯉꯣꯟꯗ ꯇꯛꯌꯥꯝ ꯈꯪꯂꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕꯗꯣ ꯈꯥꯕ ꯅꯪꯗꯤ ꯑꯩꯈꯣꯏꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯪꯕꯨ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣꯏꯕ ꯑꯣ ꯍꯅꯨꯕꯤ ꯅꯪꯒꯤ ꯅꯁꯨꯁꯦ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦꯅ ꯂꯧꯕ ꯂꯥꯛꯂꯤꯕ ꯊꯥꯈꯥꯕ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯅꯪ ꯑꯩꯒꯤ ꯈꯨꯕꯥꯛ ꯑꯃꯨꯛꯀ ꯆꯥꯅꯤꯡꯂꯤꯕ꯭ꯔꯥ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯤꯅ ꯎꯔꯒ ꯌꯥꯝ ꯐꯖꯗꯦ ꯅꯌꯨꯝꯗ ꯑꯃꯨꯛꯇ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯀꯔꯤ ꯑꯩꯕꯨ ꯈꯨꯕꯥꯛ ꯑꯃꯨꯛ ꯆꯥꯅꯤꯡꯕ꯭ꯔꯥ ꯒꯥꯏ ꯍꯣꯏ ꯅꯪꯅ ꯈꯥꯕ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯈꯥꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯗꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯪ ꯉꯁꯤꯗꯤ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯆꯦꯡꯉꯤ ꯃꯇꯧꯗꯨꯗ ꯁꯥꯈꯤ ꯃꯁꯨꯒꯤ ꯃꯈꯨꯠ ꯅꯥꯝꯕꯗꯨ ꯐꯥꯔꯒ ꯀꯟꯅ ꯌꯥꯜꯂꯤ ꯍꯥꯏ ꯈꯥꯕ ꯍꯥꯏꯕ ꯁꯛꯇꯥ ꯊꯤꯌ ꯑꯩꯒꯤ ꯏꯁꯨꯒꯤ ꯃꯈꯨꯠ ꯑꯁꯤ ꯊꯥꯗꯣꯛꯎꯅꯤꯍꯦ ꯍꯣ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯒꯤ ꯏꯁꯨ ꯃꯤꯐꯠꯇ ꯈꯥꯕꯅ ꯐꯥꯈꯤꯒꯗꯧꯔꯦ ꯑꯩꯒꯤ ꯏꯁꯨꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯌꯨꯝꯁꯤꯡ ꯑꯗꯨ ꯂꯥꯞꯅ ꯂꯥꯞꯅ ꯇꯥꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯔꯤꯕꯗꯨ ꯀꯅꯥꯃꯠꯇꯅ ꯇꯥꯔꯝꯗꯦ ꯌꯨ ꯉꯥꯎꯔꯕꯁꯨ ꯈꯥꯕꯅ ꯅꯨꯄꯥ ꯑꯣꯏꯔꯨꯕꯅ ꯃꯄꯥꯡꯒꯜꯗ ꯈꯔ ꯍꯦꯟꯈꯤꯕꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯀꯟꯅ ꯆꯤꯡꯉꯤ ꯑꯗꯨꯒ ꯁꯥꯈꯤꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯨꯔꯝꯃꯤ ꯑꯕꯣꯛ ꯑꯌꯣ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯍꯦ ꯃꯤꯐꯠꯇ ꯏꯁꯨꯕꯨ ꯄꯨꯈꯤꯅꯣ ꯑꯕꯣꯛꯀꯤ ꯂꯥꯏꯆꯥ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯏꯁꯨꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯈꯤ ꯑꯗꯨ ꯃꯁꯨꯕꯨ ꯀꯟꯕꯗꯤ ꯉꯝꯖꯗ ꯆꯥꯛꯅ ꯂꯩꯍꯧꯔꯝꯃꯤ ꯊꯥꯖꯁꯨ ꯈꯥꯕꯅ ꯆꯤꯡꯗꯨꯅ ꯂꯥꯛꯄꯗ ꯂꯩꯀꯥꯏꯒꯤ ꯁꯟꯖꯥꯕꯨꯡ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯃꯇꯥꯡ ꯆꯥꯔꯤꯁꯨ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯅꯨꯡꯁꯤꯠ ꯂꯥꯡꯕ ꯊꯣꯛꯂꯛꯄꯗ ꯃꯇꯥꯎ ꯇꯣꯝꯄꯣꯛꯀ ꯄꯥꯔꯤꯒ ꯉꯥꯏꯍꯥꯛ ꯆꯠꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯥꯕ ꯍꯣꯏꯒ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤ ꯄꯥꯔꯤ ꯎꯖꯕꯗ ꯃꯕꯨꯛꯅꯤꯡꯗ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯃꯤ ꯈꯥꯕꯒꯤ ꯃꯇꯧꯗ ꯄꯥꯔꯤ ꯉꯛꯂꯗꯨꯅ ꯈꯥꯕ ꯀꯩꯅꯣ ꯅꯪꯅ ꯇꯧꯏꯗꯣ ꯂꯥꯏꯖꯂꯦꯝꯕꯤ ꯀꯩꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯈꯥꯕꯅ ꯄꯥꯔꯤ ꯅꯇꯥꯎꯁꯤ ꯉꯁꯤꯗꯤ ꯅꯨꯄꯤ ꯆꯦꯜꯂꯒꯦꯅ ꯂꯥꯛꯄꯅꯤ ꯆꯣ ꯅꯇꯥꯎꯒꯤ ꯂꯝꯕꯤ ꯊꯥꯗꯣ ꯂꯥꯏꯖꯂꯦꯝꯕꯤ ꯏꯕꯥꯅꯤ ꯉꯁꯤꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯔꯗꯕꯅꯤ ꯅꯠꯇꯦ ꯇꯥꯄꯥꯔꯤ ꯑꯩꯕꯨꯛꯇ ꯀꯟꯕꯤꯌꯨ ꯃꯁꯤꯒꯤ ꯃꯤꯐꯠ ꯑꯁꯤꯅ ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯐꯥꯔꯒ ꯃꯐꯝꯁꯤ ꯇꯥꯅ ꯄꯨꯔꯛꯂꯤꯕꯅꯤ ꯇꯣꯝꯄꯣꯛꯅ ꯏꯊꯧ ꯄꯥꯔꯤ ꯈꯥꯕꯒꯤ ꯃꯑꯣꯡꯁꯤ ꯀꯩꯅꯣ ꯃꯁꯤ ꯆꯦꯜꯂꯛꯄ ꯅꯠꯇꯦ ꯏꯆꯜ ꯂꯥꯏꯖꯂꯦꯝꯕꯤꯁꯦ ꯃꯥꯅ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏ ꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯁꯤ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ ꯄꯥꯔꯤꯒ ꯇꯣꯝꯄꯣꯛꯀꯅ ꯈꯥꯕꯅ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯈꯨꯠ ꯄꯥꯏꯔꯝꯕꯗꯨ ꯊꯥꯗꯣꯛꯍꯜꯂꯝꯃꯤ ꯃꯇꯧꯗꯨꯗ ꯈꯥꯕꯗꯤ ꯁꯥꯎꯔꯗꯨꯅ ꯄꯥꯔꯤꯒꯤ ꯃꯃꯥꯏꯗ ꯈꯨꯇꯨꯝꯅ ꯊꯤꯜꯂꯛꯂꯝꯃꯤ ꯀꯝꯗꯧꯏꯅ ꯈꯥꯕ ꯑꯩꯅ ꯄꯥꯝꯈꯤꯕ ꯄꯣꯠ ꯑꯃꯠꯇ ꯉꯁꯤꯐꯥꯎ ꯑꯩꯒꯤ ꯑꯣꯏꯗꯅ ꯇꯣꯛꯇ꯭ꯔꯤ ꯑꯗꯨꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯅꯪꯅꯁꯨ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕ ꯅꯨꯄꯤꯁꯤꯕꯨ ꯃꯨꯟꯕ ꯁꯥꯏ ꯄꯥꯔꯤꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯈꯥꯕꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯇꯨꯝꯅ ꯃꯨꯛ ꯊꯤꯟꯖꯤꯜꯂꯤ ꯈꯥꯕꯗꯤ ꯌꯨꯒ ꯉꯥꯎꯔꯒ ꯂꯩꯕꯒ ꯄꯥꯔꯤꯅ ꯑꯗꯨꯝꯅꯒ ꯐꯨꯔꯛꯄꯗꯨꯗ ꯍꯦꯟꯅ ꯇꯔꯪ ꯆꯠꯂꯝꯃꯤ ꯇꯣꯝꯄꯣꯛꯅ ꯈꯥꯕꯕꯨ ꯐꯥꯔꯒ ꯉꯛꯊꯤ ꯆꯞꯇꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯒꯨꯝꯕ ꯂꯩꯀꯥꯏꯒꯤ ꯅꯆꯜ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯆꯨꯝꯗꯕ ꯁꯦꯜ ꯈꯔ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯃꯤꯕꯨ ꯍꯟꯊꯅ ꯈꯜꯂꯤꯕ ꯅꯀꯣꯛꯁꯦ ꯉꯁꯤꯗꯤ ꯊꯨꯒꯥꯏꯕ ꯇꯥꯔꯗꯅ ꯈꯥꯕ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯅ ꯑꯩꯁꯦ ꯉꯛꯊꯤ ꯆꯞꯄꯤꯁꯦ ꯒꯤꯟꯅ ꯊꯤꯜꯂꯛꯄꯒꯤ ꯇꯔꯪꯒ ꯆꯠꯂꯤꯀꯥꯟꯁꯤꯗ ꯑꯩ ꯅꯤꯁꯥꯒ ꯂꯣꯏꯍꯜꯂꯤ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯑꯩꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯀꯟꯕꯤꯌꯨ ꯄꯥꯔꯤꯅ ꯃꯇꯨꯡ ꯑꯁꯨꯛ ꯍꯦꯛ ꯇꯧꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯂꯦ ꯈꯪꯉꯣ ꯑꯁꯨꯝꯅ ꯄꯥꯔꯤꯒ ꯇꯣꯝꯄꯣꯛꯀꯅ ꯐꯨꯕꯗꯒꯤ ꯈꯥꯕꯗꯨ ꯀꯤꯗꯅ ꯆꯦꯟꯈꯤꯔꯝꯃꯤ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯇꯧꯅꯔꯤꯕꯁꯤꯡꯗꯨ ꯄꯥꯈꯠꯅ ꯌꯦꯡꯂꯤ ꯇꯣꯝꯄꯣꯛꯅ ꯏꯇꯥꯎ ꯏꯆꯜ ꯂꯥꯏꯖꯂꯦꯝꯕꯤꯁꯦ ꯏꯕꯥꯅꯤ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯨꯔꯁꯦ
ꯁꯦ ꯂꯥꯏꯖꯂꯦꯝꯕꯤ ꯂꯥꯛꯑꯣ ꯗꯃꯨꯡ ꯑꯩꯈꯣꯏꯒꯤ ꯃꯥꯡ ꯊꯥꯔꯣ ꯂꯥꯏꯖꯂꯦꯝꯕꯤꯅ ꯂꯥꯏꯖꯂꯦꯝꯕꯤꯅ ꯍꯦꯛ ꯆꯠꯀꯦ ꯇꯧꯔꯛꯄꯒ ꯄꯥꯔꯤꯅ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯐꯥꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯇꯣꯝꯄꯣꯛ ꯂꯥꯏꯖꯂꯦꯝꯕꯤ ꯍꯣꯏꯒꯤ ꯑꯕꯣꯛꯇꯣ ꯄꯥꯈꯠꯇꯅꯕ ꯏꯇꯥꯎꯅ ꯐꯖꯅ ꯍꯥꯏꯕꯤꯔꯝ ꯂꯥꯏꯖꯂꯦꯝꯕꯤꯗꯣ ꯑꯩꯒ ꯆꯦꯜꯍꯧꯔꯦ ꯍꯥꯏꯗꯅ ꯄꯥꯔꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯇꯣꯝꯄꯣꯛꯀ ꯂꯥꯏꯖꯂꯦꯝꯕꯤꯒꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩꯅꯣ ꯇꯥ ꯄꯥꯔꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯑꯕꯣꯛꯅ ꯑꯩꯕꯨ ꯉꯥꯏꯔꯝꯒꯅꯤ ꯌꯥꯝꯅꯁꯨ ꯄꯥꯈꯠꯂꯝꯒꯅꯤ ꯁꯤ ꯊꯥꯗꯣꯛ ꯀꯔꯤꯒꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯧꯔꯤꯕꯅꯣ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯦꯅ ꯐꯩꯕ ꯁꯥꯎꯔꯤꯕ꯭ꯔꯣ ꯑꯩꯁꯨ ꯋꯥꯈꯜ ꯊꯦꯜꯂꯨꯔꯦ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯕ ꯇꯨꯡꯗ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯂꯛꯂꯦ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯂꯒꯦ ꯍꯥꯏꯅꯁꯨ ꯈꯟꯈ꯭ꯔꯦ ꯑꯕꯣꯛꯀꯤꯗꯤ ꯅꯪ ꯋꯥꯎꯔꯅꯨ ꯏꯇꯥꯎ ꯇꯣꯝꯄꯣꯛ ꯆꯠꯇꯨꯅ ꯍꯥꯏꯍꯜꯂꯨꯔꯒꯦ ꯏꯕꯥꯅꯤꯗꯤ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯇꯣꯝꯄꯣꯛꯅ ꯑꯋꯣꯏꯒꯤꯒ ꯍꯥꯏꯅꯦ ꯑꯁ ꯏꯇꯥꯎ ꯈꯥꯕꯅ ꯂꯥꯏꯖꯂꯦꯝꯕꯤꯁꯤ ꯏꯇꯥꯎ ꯄꯥꯔꯤꯅ ꯆꯦꯜꯂꯣꯅ ꯁꯤ ꯐꯥꯎꯕ ꯃꯌꯨꯝꯗꯒꯤ ꯄꯨꯕꯤꯔꯛꯄꯁꯤ ꯃꯉꯥꯏꯔꯦ ꯅꯨꯄꯤꯁꯤ ꯀꯟꯕꯤ ꯑꯗꯨꯒ ꯃꯥꯒ ꯆꯦꯜꯂꯁꯤ ꯅꯨꯡꯕ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯇꯥꯎ ꯈꯥꯕ ꯐꯨꯕꯤꯈ꯭ꯔꯤꯗꯣ ꯌꯥꯔꯦ ꯋꯥꯊꯤ ꯉꯥꯡ ꯆꯠꯂꯣ ꯑꯕꯣꯛꯇꯣ ꯃꯊꯣꯏ ꯋꯥꯔꯝꯅꯅꯤ ꯍꯥꯏꯕꯤꯔꯨꯔꯣ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯇꯥ ꯄꯥꯔꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯤꯕ꯭ꯔꯣ ꯊꯥꯖꯅꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯆꯠꯅꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯅ ꯂꯥꯏꯖꯂꯦꯝꯕꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯁꯥꯈꯤꯁꯨ ꯇꯣꯝꯄꯣꯛꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯕꯗꯒꯤ ꯋꯥꯔꯝꯕꯁꯤꯡ ꯑꯗꯨ ꯀꯣꯛꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏꯖꯂꯦꯝꯕꯤꯅ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯖꯕꯁꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯨꯕꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯈꯤ